ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯉꯧꯇꯣꯟ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯁꯤ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯃꯤꯡ ꯆꯠꯄ ꯑꯃꯥꯏꯕ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛꯀꯤꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯈꯜ ꯂꯣꯏꯅ ꯁꯨꯔꯤ꯫ ꯑꯐꯕ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤꯗ ꯂꯥꯛꯇꯨꯅ ꯌꯦꯡꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯧꯇꯣꯟ ꯐꯅ ꯍꯩꯕ ꯃꯥꯏꯕ ꯑꯣꯏꯔꯕꯁꯨ ꯑꯃꯨꯛ ꯃꯁꯥꯗ ꯑꯉꯥꯎ ꯅꯨꯡꯁꯤꯠꯀꯤ ꯂꯩꯅꯥ ꯑꯃꯗꯤ ꯂꯩ꯫ ꯅꯣꯡꯕꯨ ꯃꯪꯂꯕꯗꯤ ꯃꯍꯥꯛꯀꯤ ꯑꯉꯥꯎ ꯅꯨꯡꯁꯤꯠ ꯑꯁꯤ ꯍꯦꯛꯇ ꯀꯥꯡꯏ꯫ ꯑꯗꯨꯅ ꯅꯣꯡꯖꯨ ꯊꯥꯗꯗꯤ ꯃꯍꯥꯛ ꯃꯤ ꯑꯃꯗꯒꯤ ꯊꯧ ꯇꯧꯗꯦ, ꯌꯦꯡꯁꯨ ꯌꯦꯡꯂꯝꯗꯦ꯫ ꯑꯌꯨꯛꯅꯤ, ꯏꯕꯦꯝꯆꯥ ꯀꯧꯕꯤ ꯃꯤꯌꯥꯏ ꯑꯣꯏꯔꯞ ꯇꯧꯕꯤ ꯃꯧ ꯑꯃ ꯑꯉꯧꯇꯣꯟꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯔꯤ: "ꯑꯣꯖꯥꯕꯨ ꯅꯅꯥꯏꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯌꯥꯔꯦ, ꯀꯔꯤ ꯇꯥꯟꯅꯁꯦꯕ? ꯑꯣꯖꯥ, ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯤꯌꯦ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯁꯤꯔꯦ, ꯑꯗꯨꯒꯤ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯍꯔꯥꯎꯕꯁꯤ ꯐꯣꯡꯗꯣꯛꯄ ꯂꯥꯛꯆꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯝꯆꯥ ꯅꯣꯛꯏ꯫ ꯑꯉꯧꯇꯣꯟ ꯃꯥꯗꯤ ꯋꯥꯍꯩꯗꯨꯗ ꯏꯈꯪ ꯍꯦꯛ ꯈꯪꯏ꯫ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯂꯒ ꯍꯦꯛꯇ ꯍꯥꯏ: "ꯅꯄꯨꯔꯣꯏꯕ ꯁꯤꯕꯗ ꯑꯗꯨꯛ ꯍꯔꯥꯎꯔꯗꯨꯅꯗꯤ ꯅꯅꯦꯝꯕꯣꯛꯀ ꯁꯤꯕ ꯀꯥꯟꯗꯗꯤ ꯍꯔꯥꯎꯃꯟꯗꯅ ꯅꯪ ꯁꯨꯃꯥ ꯀꯨꯝꯍꯩꯒ ꯇꯧꯗꯧ ꯃꯥꯜꯂꯤꯍꯦ"꯫ "ꯍꯣꯏ ꯑꯣꯖꯥ, ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯇꯣ ꯁꯤꯗꯧꯕꯒꯤ ꯈꯞ ꯆꯤꯡꯗꯨꯅ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯑꯗ ꯑꯩꯅ ꯇꯝꯕ ꯉꯝꯗꯦꯗꯅ ꯋꯥꯃꯥꯡ ꯌꯥꯠꯇꯅ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯁꯥꯟꯅꯅꯕ ꯃꯤꯒ ꯂꯣꯏꯅ ꯍꯥꯏꯅꯗꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯏꯅꯦꯝꯕꯣꯛ ꯑꯁꯦ ꯁꯤꯒꯗꯧꯕ ꯈꯛ ꯉꯥꯏꯔꯦ"꯫ "ꯏꯃꯥꯏ ꯄꯦꯝꯃ, ꯑꯣꯟꯊꯣꯛꯄꯒꯤ ꯅꯨꯄꯤꯅꯤ! ꯑꯩꯒꯁꯦ ꯁꯨꯝ ꯀꯨꯏꯅ ꯐꯝꯃꯤꯟꯅꯔꯕꯗꯤ ꯈꯧꯔꯤ ꯎꯇꯣꯡꯒꯁꯦ ꯃꯤꯠꯈꯥꯏꯔꯒ ꯍꯥꯠꯇꯣꯛꯄꯤꯔꯝꯗꯧ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯑꯩ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯄ꯭ꯔꯞ ꯆꯠꯍꯟꯈꯤꯗꯕ ꯌꯥꯗꯦ"꯫ ꯑꯉꯧꯇꯣꯟ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ: "ꯑꯗꯣ ꯏꯕꯦꯝꯃ, ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯒꯤ ꯃꯔꯝꯁꯤꯕꯨ"꯫ "ꯍꯩꯃꯥ, ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯕꯗꯨꯗꯤ ꯏꯄꯨꯔꯣꯏꯕ ꯁꯤꯕꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯂꯥꯛꯂꯤꯕꯅꯦꯗꯅ"꯫ "ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ? ꯅꯠꯇꯦ, ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯁꯤꯕꯒ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦꯅꯦ"꯫ "ꯍꯩꯃꯥ, ꯑꯣꯖꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯀꯥꯎꯒꯟꯕ ꯍꯥꯏꯗꯨꯅꯤ꯫ ꯀꯥꯎꯕꯤꯔꯕ꯭ꯔꯣ ꯑꯣꯖꯥ? ꯅꯣꯡꯃ ꯑꯩꯅ ꯃꯐꯝꯁꯤ ꯂꯥꯛꯇꯨꯅ ꯑꯣꯖꯥꯗ ꯏꯄꯨꯔꯣꯏꯕꯕꯨ ꯌꯨ ꯊꯛꯄꯗꯣ ꯀꯔꯝꯅ ꯌꯨ ꯊꯛꯄ ꯐꯍꯟꯒꯗꯒꯦ ꯍꯥꯏꯗꯨꯅ ꯑꯣꯖꯥꯗ ꯋꯥ ꯑꯃ ꯇꯥꯟꯅꯈꯤꯕꯗꯣ, ꯑꯗꯨꯗ ꯑꯣꯖꯥꯅ ꯌꯨ ꯊꯛꯅꯤꯡꯗꯅꯕ ꯍꯤꯗꯥꯛꯅꯦꯗꯅ ꯃꯍꯤ ꯑꯃ ꯄꯤꯔꯛꯈꯤꯕꯗꯣ"꯫ ꯑꯉꯧꯇꯣꯟ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ: "ꯅꯤꯡꯁꯤꯡꯉꯤ꯫ ꯑꯗꯣ ꯑꯩꯅ ꯏꯁꯤꯡꯅ ꯍꯤꯗꯥꯛ ꯃꯍꯤꯗꯣ ꯌꯥꯝꯗꯕꯤ ꯈꯔꯗꯪ ꯍꯥꯞꯄꯨ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯀꯌꯥꯝ ꯌꯥꯟꯁꯤꯜꯂꯒ ꯄꯤꯊꯛꯂꯨꯔꯕ? ꯅꯄꯨꯔꯣꯏꯕꯗꯨꯅ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯤꯕꯗꯨꯅ? ꯍꯩ, ꯀꯔꯤꯒꯨꯝꯕ ꯗꯣꯁꯀ ꯐꯪꯕ ꯇꯥꯔꯕꯁꯨ ꯅꯁꯔꯨꯛꯅꯤꯀꯣ꯫ ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯌꯨ ꯊꯛꯄ ꯐꯅꯅꯕ ꯍꯤꯗꯥꯛ ꯄꯤꯖꯕꯅꯤ꯫ ꯑꯗ ꯅꯣꯏꯅ ꯅꯊꯤꯕꯣꯡ ꯂꯥꯎꯃꯟꯗꯅ ꯂꯣꯏꯅ ꯊꯛꯆꯕꯅꯤ"꯫ "ꯀꯅꯥꯝꯇꯅ ꯗꯣꯁꯀ ꯐꯪꯂꯣꯏꯌꯦ, ꯃꯥ ꯃꯁꯥ ꯃꯇꯣꯝꯇꯅ ꯊꯛꯆꯕꯅꯤ꯫ ꯑꯩꯅ ꯑꯣꯖꯥꯅ ꯄꯤꯔꯛꯄ ꯍꯤꯗꯥꯛ ꯃꯍꯤꯗꯣ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯂꯒ ꯏꯔꯦꯟꯖꯅ ꯊꯝꯖꯕꯅꯤ꯫ ꯑꯗ ꯃꯥꯗꯤ ꯃꯍꯤꯗꯣ ꯎꯕꯗ ꯌꯨꯒ ꯊꯛꯄ ꯐꯪꯂꯛꯇꯕꯗꯨꯗ ꯃꯍꯤ ꯉꯧꯔꯨꯅꯕꯗꯣ ꯌꯨ ꯃꯥꯜꯂꯨꯔ ꯃꯥꯜꯂꯤ ꯂꯣꯏꯅ ꯊꯛꯇꯨꯅ ꯍꯦꯛ ꯂꯩꯔꯝꯃꯤ"꯫ ꯑꯉꯧꯇꯣꯟ ꯃꯥꯗꯤ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯖꯩ ꯃꯁꯥꯗꯣ꯫ ꯃꯔꯝꯗꯤ ꯃꯍꯥꯛ ꯈꯨꯊꯤꯈ꯭ꯔꯦ ꯃꯃꯥꯡꯊꯛꯇ ꯃꯤꯒꯤ ꯃꯥꯡꯅꯕ ꯇꯧꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯇꯣꯡꯂꯤꯕ ꯏꯁꯣꯔ ꯑꯁꯤꯅ ꯁꯥꯎꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯛꯈ꯭ꯔꯦ꯫ ꯄꯤꯔꯛꯂꯤꯕ ꯆꯩꯕꯤ ꯆꯩꯊꯦꯡ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯤꯕꯅꯤ꯫ ꯑꯃꯨꯛ ꯑꯉꯥꯎ ꯅꯨꯡꯁꯤꯠ ꯍꯧꯗꯨꯅ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯂꯣꯟꯗꯨꯅ ꯑꯉꯥꯎꯕꯒꯨꯝ ꯇꯧꯔꯤꯕꯅꯤ꯫ ꯏꯕꯦꯝꯆꯥ ꯅꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯏ: "ꯏꯄꯨꯔꯣꯏꯕ ꯀꯧꯕꯅꯤꯅ ꯑꯩꯁꯨ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯤꯌꯦ ꯑꯣꯖꯥ, ꯃꯥꯅ ꯁꯤꯈꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗꯗꯤ ꯃꯥ ꯁꯤꯈꯤꯕꯁꯦ ꯑꯩꯗꯤ ꯋꯥꯏ ꯑꯣꯟꯊꯣꯛꯅ ꯁꯪꯈ꯭ꯔꯦ꯫ ꯐꯨꯕꯤꯅꯕꯁꯨ ꯂꯩꯇ꯭ꯔꯦ꯫ ꯍꯥꯟꯅ ꯃꯥ ꯂꯩꯔꯤꯉꯩ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯁꯦꯜ ꯇꯣꯏꯅ ꯅꯤꯔꯝꯕꯗꯨꯁꯨ ꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯦꯜꯁꯨ ꯅꯤꯔꯛꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯦල් ꯄꯥꯏꯕꯁꯨ ꯉꯝꯂꯦ꯫ ꯏꯅꯦꯝꯕꯣꯛ ꯍꯤꯡꯆꯥꯕꯤ ꯃꯃꯧ ꯑꯣꯠꯄꯤ ꯑꯃ ꯂꯩꯔꯤꯕꯗꯨꯁꯨ ꯁꯤꯈꯤꯗꯧꯔꯦ꯫ ꯃꯥꯒ ꯁꯤꯈ꯭ꯔꯕꯗꯤ ꯑꯩ ꯋꯥꯏ ꯄꯨꯡꯁꯪ ꯁꯪꯂꯅꯤ꯫ ꯏꯁꯣꯔꯁꯦ ꯂꯩꯇꯕꯗꯤ ꯅꯠꯇꯤꯌꯦ, ꯑꯩꯅ ꯋꯥꯕꯁꯤ ꯎꯕꯗ ꯅꯨꯡꯉꯥꯏꯖꯔꯣ ꯍꯥꯏꯗꯨꯅ ꯕꯣꯔ ꯄꯤꯔꯃꯥꯜꯂꯦ꯫ ꯐꯠꯇꯕ ꯃꯤꯅꯨꯡꯈꯥꯡ ꯃꯈꯩ ꯂꯣꯏꯅ ꯁꯤꯈꯤꯗꯧꯔꯦ"꯫ ꯑꯉꯧꯇꯣꯟ ꯃꯕꯨꯛꯅꯤꯡꯗ ꯍꯥꯏꯖꯩ: "ꯃꯁꯤ ꯁꯨꯅꯨꯡ ꯊꯨꯡꯕꯤ ꯃꯥꯟꯕꯤꯁꯦ ꯄ꯭ꯔꯞ ꯑꯃꯨꯛꯇ ꯊꯨꯅ ꯊꯥꯗꯣꯛꯈ꯭ꯔꯒꯦ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯃꯥꯅ ꯉꯥꯡꯂꯤꯕꯁꯦ ꯁꯨꯝ ꯇꯥꯔꯒ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯑꯉꯥꯎ ꯅꯨꯡꯁꯤꯠꯇꯣ ꯁꯣꯏꯗꯅ ꯍꯧꯔꯛꯄ ꯇꯥꯔꯦ"꯫ ꯏꯕꯦꯝꯆꯥ ꯐꯤꯔꯩꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯑꯉꯧꯇꯣꯟꯗ ꯀꯠꯇꯨꯅ: "ꯑꯣꯖꯥ ꯃꯥꯏꯕ, ꯌꯥꯝꯗ꯭ꯔꯦ, ꯑꯋꯥꯃꯟ ꯈꯔꯁꯦ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯃꯤꯐꯠꯇ ꯌꯨꯔꯥꯏ ꯆꯨꯕꯗꯨꯕꯨ ꯊꯨꯅ ꯁꯤꯍꯟꯕꯤꯕ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯩꯅ ꯄꯦꯟꯃꯟꯈ꯭ꯔꯗꯅ ꯑꯔꯩꯕ ꯁꯦꯜ ꯈꯔ ꯑꯗꯨ ꯑꯣꯖꯥ ꯃꯥꯏꯕꯗ ꯀꯠꯆꯕꯅꯤ"꯫ "ꯑꯣꯟꯊꯣꯛꯄꯅꯤ! ꯌꯥꯔꯦ, ꯑꯩ ꯅꯪꯒꯤ ꯁꯦꯜꯒ ꯑꯃꯠꯇ ꯂꯧꯖꯔꯣꯏ꯫ ꯅꯪ ꯈꯔ ꯊꯨꯅ ꯃꯐꯝꯁꯦ ꯊꯥꯗꯣꯛꯂꯒ ꯑꯃꯨꯛꯇ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ"꯫ ꯑꯁꯨꯝ ꯇꯧꯅ ꯑꯉꯧꯇꯣꯟꯅ ꯏꯕꯦꯆꯥꯕꯨ ꯅꯝꯗꯅ ꯇꯥꯟꯈꯤ꯫
ꯑꯉꯧꯇꯣꯟ ꯃꯍꯥꯛꯀꯤꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯃꯊꯣꯡ ꯁꯥꯕ ꯀꯌꯥ ꯂꯥꯛꯇꯦ꯫ ꯅꯣꯡꯃꯁꯨ ꯇꯣꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯑꯉꯧꯇꯣꯟꯒꯤ ꯂꯥꯛꯇꯨꯅ ꯊꯧ ꯑꯃꯗ ꯇꯧꯕꯤꯌꯨ ꯍꯥꯏꯔꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯑꯇꯩ ꯅꯠꯇꯦ, ꯃꯥꯒꯤ ꯅꯨꯄꯤꯒ ꯈꯥꯏꯅꯍꯟꯕꯤꯌꯨ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯉꯧꯇꯣꯟ ꯇꯣꯝꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯨꯄꯤꯗꯨꯕꯨ ꯃꯃꯤꯠꯀ ꯇꯥꯡꯕ꯭ꯔꯣ? ꯇꯥꯡꯗꯦꯗ ꯑꯣꯖꯥ꯫ ꯀꯩꯗꯧꯔꯦ ꯑꯣꯖꯥ ꯃꯥꯏꯕ? ꯁꯨꯝ ꯈꯜꯂꯤꯕ, ꯑꯁꯨꯛ ꯊꯤꯈ꯭ꯔꯕ ꯅꯉꯣꯟꯗ ꯂꯩꯔꯛꯂꯤꯕ ꯅꯨꯄꯤꯗꯣ ꯃꯃꯤꯠꯀ ꯇꯥꯡꯕ ꯖꯥꯠ ꯂꯩꯗꯅ ꯁꯨꯝ ꯈꯜꯂꯝꯕꯅꯤꯗ꯫ ꯑꯗꯨꯗ ꯑꯩ ꯈꯪꯗꯦ ꯑꯣꯖꯥ ꯃꯥꯏꯕ꯫ ꯑꯩꯒꯤ ꯋꯥ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯅꯨꯄꯤꯒꯩꯒ ꯑꯃꯨꯛꯇ ꯈꯥꯏꯅꯍꯟꯕꯤꯌꯨ, ꯑꯩ ꯑꯣꯖꯥꯒꯤ ꯑꯋꯥꯃꯟ ꯃꯇꯤꯛ ꯆꯥꯅ ꯄꯤꯖꯒꯦ꯫ ꯑꯉꯧꯇꯣꯟꯅ ꯍꯥꯏ, ꯏꯕꯨꯡꯉꯣ, ꯅꯪꯁꯤ ꯅꯁꯛꯁꯨ ꯐꯖꯗꯦ, ꯀꯨꯆꯨ ꯐꯪꯉꯤ, ꯃꯥꯂꯦꯝ ꯂꯩꯁꯥꯕꯨ ꯉꯝꯖꯕꯅꯤ꯫ ꯅꯃꯤꯠ ꯍꯥꯏꯔꯦ ꯃꯀꯨꯅ ꯀꯩꯗꯧꯔꯨꯅꯤ, ꯅꯅꯥꯇꯣꯟ ꯍꯥꯏꯔꯦ ꯇꯦꯅꯋꯥꯒꯤ ꯃꯅꯥꯇꯣꯟꯗꯒꯤ ꯇꯥꯗꯅ ꯎꯇꯨꯞꯃꯨꯛ ꯆꯥꯎꯏ꯫ ꯊꯤꯈ꯭ꯔꯕ ꯅꯪꯅ ꯅꯨꯄꯤ ꯈꯥꯏꯅꯕꯤꯌꯨ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯕꯣ, ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯈꯥꯏꯅꯗꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕꯅ ꯐꯩꯀꯣ꯫ ꯃꯔꯝꯗꯤ ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯈꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡ ꯂꯦꯝꯍꯧꯔꯤꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯆꯨꯛ ꯁꯥꯗꯨꯅ ꯂꯦꯟꯒꯅꯤ꯫ ꯅꯪꯒꯤ ꯅꯁꯛꯇꯨꯗ ꯅꯨꯄꯤꯗꯤ ꯂꯥꯏꯔꯗꯅ ꯍꯧꯗꯣꯡ ꯑꯃꯣꯝ ꯐꯥꯎꯅ ꯍꯦꯛ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯅ ꯉꯛꯂꯤꯗꯤ ꯅꯪꯒꯤ ꯅꯨꯄꯤꯗꯨꯅꯤꯅꯦ꯫ ꯑꯩꯅ ꯁꯨꯝ ꯈꯜꯂꯛꯄꯗ ꯊꯤꯈ꯭ꯔꯕ ꯅꯪꯉꯣꯟꯗ ꯂꯩꯔꯛꯄ ꯅꯨꯄꯤꯗꯣ ꯑꯉꯥꯎꯕꯤ ꯅꯠꯇ꯭ꯔꯒ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯊꯤꯕꯤꯃꯗꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ, ꯆꯨꯝꯗ꯭ꯔꯥ? ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯒꯤꯁꯦ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯅꯠꯇꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯃꯁꯛꯇ ꯃꯇꯧꯗ ꯃꯥꯃꯨꯛ ꯐꯖꯕ ꯂꯩꯇꯦ, ꯄꯨꯔꯥ ꯍꯦꯜꯂꯣꯏ ꯑꯇꯣꯝꯕꯤ꯫ ꯑꯗꯨꯅꯕꯨ ꯑꯩ ꯃꯣꯏꯒꯤ ꯃꯌꯨꯝꯗ ꯌꯥꯎꯑꯣꯡ ꯏꯜꯂꯤꯕꯅꯤ꯫ ꯌꯥꯎꯑꯣꯡ ꯏꯜꯂꯦꯕ? ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯁꯦ ꯍꯦꯛ ꯂꯨꯍꯣꯡꯕꯗꯒꯤ ꯅꯨꯄꯤ ꯃꯄꯥꯝꯗ ꯌꯥꯎꯑꯣꯡ ꯏꯟꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ꯫ ꯑꯉꯧꯇꯣꯟ ꯅꯣꯛꯂꯒ ꯂꯥꯏꯕꯛ ꯐꯩꯗ ꯏꯕꯨꯡꯉꯣ ꯅꯪꯗꯤ, ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤꯁꯨ ꯐꯪꯕ, ꯃꯄꯥꯝꯗ ꯌꯥꯎꯑꯣꯡ ꯏꯟꯕꯁꯨ ꯐꯪꯕ꯫ ꯂꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤ ꯅꯪꯗꯤ꯫ ꯅꯨꯄꯤ ꯃꯄꯥꯝꯗ ꯌꯥꯎꯑꯣꯡ ꯏꯟꯕ ꯀꯥꯏꯁꯦ ꯄꯥꯛꯅ ꯐꯪꯕ ꯅꯠꯇꯦꯅꯦ ꯏꯕꯣ ꯅꯪꯕꯣ꯫ ꯈꯥꯏꯅꯔꯨꯅꯨ, ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯎ꯫ ꯇꯣꯝꯕ ꯊꯤꯈ꯭ꯔꯕ ꯃꯁꯛꯇꯨꯗ ꯃꯄꯤ ꯁꯨꯡꯗꯨꯅ ꯋꯥ ꯍꯦꯛꯇ ꯀꯞꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯍꯥꯟꯅꯗꯤ ꯌꯥꯎꯑꯣꯡ ꯏꯟꯕ ꯀꯥꯏꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯦ꯫ ꯑꯗꯨꯒꯗꯤ ꯃꯣꯏ ꯏꯃꯨꯡꯒꯤ ꯑꯋꯟ ꯃꯤꯅꯥꯏ ꯑꯣꯏꯅꯕ ꯑꯩꯕꯨ ꯌꯥꯎꯑꯣꯡ ꯏꯜꯍꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯑꯣꯖꯥ ꯃꯥꯏꯕ, ꯃꯣꯏꯅ ꯉꯝꯂꯤꯕꯨ ꯑꯩꯁꯤ ꯃꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯅ ꯃꯅꯤꯡ ꯆꯪꯉꯝꯗꯥꯏ ꯏꯁꯤꯡ ꯑꯗꯨꯝ ꯍꯣꯜꯍꯜꯂꯤꯅꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯒꯤ ꯐꯅꯦꯛꯁꯨ ꯁꯨꯒꯠꯂꯤ꯫ ꯃꯣꯏꯒꯤ ꯃꯕꯨꯡ ꯑꯃ ꯂꯩꯔꯤꯗꯨꯒꯤ ꯃꯒꯣꯛꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯅꯝꯍꯜꯂꯤ꯫ ꯃꯣꯏꯅ ꯍꯥꯏꯕꯗ ꯑꯩꯅ ꯀꯩꯒꯨꯝꯕ ꯌꯥꯗ꯭ꯔꯁꯨ ꯆꯥꯛ ꯍꯦꯛꯇ ꯄꯤꯖꯗꯦ꯫ ꯑꯩ ꯈꯥꯏꯅꯕꯤꯔꯣꯕ, ꯑꯩ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯝꯇ ꯄꯥꯝꯗꯦ, ꯌꯥꯎꯑꯣꯡ ꯏꯟꯕ ꯈꯤꯔꯦꯕ ꯑꯩ꯫ ꯌꯥꯝ ꯋꯥꯅ ꯂꯩꯔꯝꯂꯤꯕꯣꯏ ꯅꯪꯗꯤ? ꯑꯣ, ꯅꯨꯡꯉꯥꯏꯇꯦꯗ, ꯀꯞꯀꯅꯨ, ꯅꯁꯛꯇꯣ ꯑꯩ ꯀꯤ꯫ ꯇꯣꯝꯕ ꯀꯞꯂꯨꯕꯒꯤ ꯃꯅꯥꯇꯣꯟꯗꯨ ꯊꯨꯠ ꯇꯧꯗꯨꯅ, ꯑꯣꯖꯥ ꯃꯥꯏꯕ, ꯄꯟꯊꯕꯤꯔꯅꯨ, ꯑꯩ ꯊꯕꯛꯁꯦ ꯄꯟꯊꯕ ꯄꯥꯝꯗ꯭ꯔꯦ꯫ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯊꯨꯕꯤꯗ ꯅꯪꯁꯦ ꯃꯤꯅꯥꯏꯐꯝꯗꯒꯤ ꯂꯧꯊꯣꯛꯄꯤꯌꯨ ꯁꯤꯅꯤ꯫ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ, ꯍꯣꯏ꯫ ꯐꯔꯦ, ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯨ, ꯑꯩ ꯊꯧ ꯇꯧꯅ ꯄꯣꯠ ꯂꯧꯊꯣꯛꯈꯤꯒꯦ꯫ ꯑꯉꯧꯇꯣꯟ ꯏꯃꯨꯡ ꯆꯪꯈꯤꯗꯨꯅ ꯆꯩ ꯈꯔ ꯆꯥꯎꯔꯞ ꯇꯧꯕ ꯑꯃ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯆꯩꯗꯨ ꯎꯕꯗ ꯐꯝꯂꯝꯕ ꯇꯣꯝꯕ ꯑꯐꯤꯡ ꯑꯐꯥꯏ ꯇꯧꯅ ꯏꯊꯛ ꯊꯛꯀꯠꯅ, ꯍꯣꯏꯕ, ꯑꯩ ꯁꯤꯕ ꯇꯥꯔꯦ꯫ ꯅꯨꯄꯤ, ꯑꯩ ꯂꯥꯜꯂꯦꯕ, ꯑꯩ ꯑꯝꯇ ꯉꯥꯛꯄꯤꯌꯨ, ꯑꯩ ꯂꯥꯟꯖꯔꯦꯕ꯫ ꯁꯤ ꯅꯪꯅ ꯌꯦꯟ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯑꯩ ꯊꯣꯡꯂꯒꯦꯕ, ꯆꯩꯗꯨꯅꯗꯤ ꯀꯜꯂꯛꯀꯅꯣꯕ, ꯅꯥꯅꯤꯕ꯫ ꯀꯔꯤꯅꯣꯅꯦ ꯑꯩꯅꯤꯅꯦ, ꯀꯔꯤꯅꯣ ꯃꯁꯤ ꯏꯉꯥꯎ ꯉꯥꯎꯁꯤꯟꯅꯗꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯔ ꯇꯣꯏꯅ ꯐꯨꯕꯤꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯁꯣꯅꯣꯃꯩ ꯊꯨꯡꯉꯤꯅꯦ꯫ ꯇꯣꯝꯕ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ, ꯑꯩꯗꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯆꯩ ꯄꯥꯏꯔꯒ ꯊꯣꯛꯂꯛꯄꯗꯨꯗ ꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯑꯩ ꯐꯨꯅꯕ ꯆꯩ ꯄꯥꯏꯔꯒ ꯇꯥꯟꯅꯔꯛꯄꯒꯨꯝ ꯑꯣꯏꯅ ꯎꯔꯨꯔꯦ꯫ ꯏꯕꯣ, ꯅꯪ ꯂꯩꯅꯥ ꯍꯦꯟꯖꯤꯜꯂꯦ, ꯅꯇꯨꯅ ꯌꯥꯝ ꯑꯣꯠꯄꯤꯔ ꯃꯥꯜꯂꯦ꯫ ꯊꯨꯅ ꯑꯊꯨꯕꯤꯗ ꯂꯥꯌꯦꯡꯍꯧꯗ꯭ꯔꯕꯗꯤ ꯅꯇꯨꯅ ꯐꯨꯃꯟꯗꯅ ꯁꯣꯔꯣꯛ ꯇꯥꯗꯨꯅ ꯉꯥꯎꯈꯤꯕ ꯁꯣꯏꯔꯣꯏ꯫ ꯑꯉꯧꯇꯣꯟ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩꯗꯨ ꯃꯆꯤꯟꯕꯥꯟ ꯃꯌꯥꯗ ꯊꯥꯡꯖꯤꯟꯗꯨꯅ ꯂꯩꯋꯥ ꯁꯣꯜꯂ ꯃꯇꯨꯡ ꯇꯣꯝꯕꯗ ꯄꯤꯔꯛꯇꯨꯅ, ꯁꯦ, ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯔꯤꯕ ꯆꯩꯁꯤꯅ ꯅꯪꯒꯤ ꯅꯨꯄꯤꯗꯨꯗ ꯑꯍꯨꯝꯂꯛ ꯁꯦꯠ ꯍꯥꯏꯗꯨꯅ ꯀꯟꯁꯤꯜꯂꯣ꯫ ꯑꯗꯒꯤꯗꯤ ꯅꯕꯥꯅꯤ ꯑꯗꯨꯝ ꯏꯀꯨꯏ ꯀꯨꯏꯗꯅ ꯈꯥꯏꯅꯔꯗꯧꯅꯤ꯫ ꯑꯣꯖꯥ, ꯑꯩꯅ ꯐꯨꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯆꯩꯁꯤ ꯃꯨꯜꯂꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯐꯨꯔꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯕ? ꯏꯍꯦ, ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯑꯗꯨꯅꯗꯤ ꯅꯪꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝ ꯐꯨꯕꯤꯕ ꯇꯥꯕꯅꯤ꯫ ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ? ꯉꯝꯅꯕ ꯅꯪꯒꯤ ꯅꯨꯄꯤꯗꯨꯗ ꯆꯩꯁꯤꯅ ꯐꯨ꯫ ꯃꯁꯤꯒꯤ ꯆꯩꯁꯤ ꯏꯆꯝ ꯆꯝꯕ ꯆꯩ ꯅꯠꯇꯦ, ꯂꯥꯏꯋꯥ ꯌꯥꯎꯔꯕ ꯆꯩꯅꯤꯅꯦ꯫ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩ ꯂꯥꯏꯕꯛ ꯌꯦꯡꯂꯨꯔꯒꯦ꯫ ꯇꯣꯝꯕ ꯑꯋꯥꯃꯜ ꯀꯠꯂꯝꯗꯨꯅ ꯂꯩꯋꯥ ꯁꯣꯜꯂꯕ ꯆꯩꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯑꯉꯧꯇꯣꯟ ꯃꯆꯤꯟꯗ ꯁꯣꯜꯂꯤ, ꯑꯩꯅ ꯍꯦꯛ ꯑꯃꯥꯏꯕ ꯍꯥꯏꯕ ꯑꯃꯥꯏꯕꯁꯦ ꯑꯣꯏꯔꯛꯄꯁꯤꯗ ꯖꯨꯒꯣꯠ ꯃꯌꯨꯡ ꯆꯥꯕ ꯃꯤ ꯍꯦꯛ ꯂꯥꯛꯇꯦꯗ꯫ ꯑꯩꯒꯤ ꯌꯨꯝꯗ
yum sang na balaiba usi makre usi tibiyugumba yumlon nam na tegot huraikre thum katpiyugumba natai saba amdik lakti sumaina mathong sa da mi singse sum mayok naraga angau ton hagi punsi se loi khradau masile tanza da angau ton gi nupi soro imung dagi thoklaktuna mapure ba dai re makhoi mapa numidangin sang thong na amata leiti sil khita piu kaitel phauda satuna kari kari no mana masing kita yenglugi oi da bangang laga se laudu saru mama asengbudo hairaga laubi yadro ngarang ta aina kaitel dagi mana masing lektuna nangonda pising kibdo aduga ngasi nongalakpada thongnaba insang leite haisibu nate insang na pising dubu sanjang laktuna loina sathokra bribani aina oi da bangang laga se laudore se khanglabadi kok pirakba yadro ai se ye ipam sake tawbani ada innanaba phajaba phimda leite kaitel dagi masumen phajaba phimda leirugi tawbani leisu leikredako nangi phisi laiba hitmaleba naya phanglaba nangna kari dabu kening libnu khangde ho ke dawri aikhoidi naya phanga kai dawege kening liba makai ki dawri aina ki tuna phi phajaba se tu leiriba se nangi na maini mina amaiba angok ton gi nupi do masak phasai kai na hainabado nangbu pamdro ei taningdego iroi da mafi marol sesilaga mi ne haiba khaknya iroi mi na mi soro khangsaw hekta sawgatuna o makhoi mapagi se ai si iroi ni mi na te sini ai bu karam kanda nangbu iroi ni haikrabage haibadu di hojikta iroi mi na mi kai na yam haikribadu di haima ai hai ki boy pai haibu iroi ni hairabani na iroi ai na hojik amaiba angau ton nang waiba ta hai ha amukasu waige ya soro makok don non tharaktuna mapure bigi khwanga dwaida hekta waisili angau ton ikang ye khangna phanchong thoklaga kari nuni ai ge angau nusito longna khrabra kari angau bagi mongsi ai ga hibet managum toki toroka no ina de kari ge tokli ha handokino masi ngawri ko masi hojik ta yong in manu pa duna kalam masil duna kalai jikre silai si silsi puraga nangna chaning pham da paikro ko si ai gyan tan ingna sinang to lehoke soro mapure bena pirak pasil tu tap lauduna nokfet tawna si oi yare moi mapa ingna sikna potha biramo nanai nupi kaitel pawdanya isa se khap tana pairu ki paibikro soro harau sil khrada puduna kaitel tamna satki angau tongi nupi soro asi silda yamna sopa silbu phangani hairabadi afafata karino khandokpa ngamdana thabak tawa miyoi amakhakni angau ton mahakti sumsatni phattaba haibaduma magi masada yauda mi khuding phanaduma khandoi mipum khuding ipa phanaduma loina tinai matai manau anisi mabusel yamna khenai aduba angau ton haribu nupa asi magi nupibu luna tawzaba nupa amadi oirami somdana kamdauri sahina nambo porabi tathotlai napadana som amasin popna kuyom sa yomduna hauri masam khuri tauba asangbado thadok makhwang koli tauna ibi haigi nakta laktuna sumna hairi ibi hai bema aina nang unaba noine da laklibasya ngasiga tharaga tara suramani da tara tum suramani ba nong phadok ek thengnade ngasi dabu lain san bere kaino thengnare ibi hai nokladuna imabo kai leirebage imabokna ai unaninge haribudubo aise migi yumda thabak suba satli adunani imabokna lakpada ai thengnadribado nangi imabokto kaurokano haiba natro ha isire inere mako mina taraganya aibo yam hanuba malani haima imabok sidi onthok ibi hai nang matoinara ye soibani ini haiba adubai kauradi wakhalse khar nungaidana ataina dida ai sinangonda wa masum hangsirana tawbani kari wanoinya hekta hang ataina dida thaina noi nupagi masi aribi ma mayum panma khangdabi ma leirambatugi nupa ma toina tawduna amai batana duna phakidana adu kaidoragi nya kanagi nupa phagi hairibano kanagi suna temi nangbo aigi nemi aigi ibi hai ingak hek nakna ha kariba kaino aina aigi nupa phani hairaga nangna ide pemaisia khwang khra gonjabagi wani aisia leisabi ne leisabi ibi hai tat tawna
ꯍꯣꯏ ꯅꯦ ꯆꯨꯝꯃꯤꯀꯣ ꯏꯃꯥꯕ ꯁꯣꯏꯕ ꯏꯅꯦ ꯍꯥꯏꯕ ꯏꯅꯦꯁꯦ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯀꯣ ꯄꯥꯟꯗ꯭ꯔꯤ ꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯁꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯣꯏꯅ ꯌꯦꯡꯂꯨꯕ ꯅꯨꯄꯥ ꯐꯥꯕ ꯍꯩꯕ ꯑꯃꯥꯏꯕꯗꯨꯒꯤ ꯃꯃꯤꯡꯗꯣ ꯑꯃꯨꯛ ꯇꯥꯏꯔꯧꯁꯦ ꯃꯃꯤꯡꯗꯣ ꯈꯪꯂꯕꯗꯤ ꯑꯩ ꯍꯌꯦꯡꯃꯛ ꯆꯠꯂꯨꯗꯧꯔꯤꯕꯅꯤ ꯃꯃꯤꯡꯕꯨꯗꯤ ꯑꯉꯧꯇꯣꯟ ꯀꯧꯕꯅꯤ ꯊꯪꯅꯕ ꯈꯨꯜꯁꯤꯗꯒꯤꯅꯤ ꯑꯗꯨꯏꯅꯦ ꯃꯥꯏꯕ ꯑꯉꯧꯇꯣꯟꯗꯣ ꯍꯧꯖꯤꯛꯀꯥꯟ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯐ ꯅꯨꯡꯉꯥꯏ ꯈꯛꯀꯤ ꯊꯧ ꯈꯛꯇꯃꯛ ꯇꯧꯏ ꯐꯠꯇꯕ ꯊꯕꯛ ꯀꯩ ꯍꯧꯖꯤꯛꯀꯥꯟ ꯇꯧꯗ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ ꯆꯠꯊꯍꯦ ꯋꯥꯊꯤꯕꯤꯁꯤꯗꯤ ꯅꯨꯄꯥ ꯐꯥꯕꯁꯤꯕꯨ ꯀꯅꯥꯅ ꯅꯉꯣꯟꯗ ꯑꯐꯠꯇꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯍꯥꯏ ꯍꯥ ꯁꯛꯇꯥꯁꯤꯗꯤ ꯉꯥꯁꯦꯞ ꯍꯦꯛ ꯃꯥꯜꯂꯗꯅ ꯇꯥꯊꯣꯠꯂꯩ ꯉꯥꯡꯗꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯤ ꯊꯣꯛꯈꯤ ꯏꯕꯦ ꯍꯥꯏꯅ ꯍꯥꯏꯖꯍꯧꯏ ꯃꯤꯅ ꯁꯦꯡꯕ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯁꯥꯎꯖꯤꯜꯂꯝꯃꯤ ꯕꯦꯔꯥꯒꯤ ꯍꯜꯂꯨꯕꯤꯅꯤ ꯈꯔ ꯂꯩꯔꯕꯗꯤ ꯃꯊꯛ ꯂꯩꯀꯥꯏ ꯄꯥꯟꯈ꯭ꯔꯒꯦ ꯍꯥꯏꯔꯅꯤ ꯑꯗꯨꯒꯁꯨ ꯅꯨꯄꯥ ꯐꯥꯕꯒꯤ ꯑꯃꯥꯏꯕ ꯇꯥꯟꯅꯔꯨꯅꯤ ꯀꯥꯏꯅ ꯅꯨꯄꯥ ꯐꯪꯕꯗꯤ ꯂꯥꯏꯔꯗꯅ ꯑꯃꯥꯏꯕ ꯑꯉꯧꯇꯣꯟꯒꯤ ꯌꯨꯝ ꯐꯥꯎ ꯅꯈꯣꯡꯗꯨꯅ ꯆꯠꯄ ꯈꯛꯇꯗ ꯋꯥꯃꯟꯗꯅ ꯁꯣꯔ ꯊꯤꯡꯉꯒ ꯁꯤꯈꯤꯕ ꯁꯣꯏꯔꯣꯏ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯅꯣꯡꯁꯨ ꯃꯪꯂꯤ ꯇꯧꯔꯤ ꯅꯣꯡꯕꯨ ꯃꯪꯂꯕꯗꯤ ꯑꯉꯧꯇꯣꯟ ꯃꯥꯒꯤ ꯑꯉꯧ ꯅꯨꯡꯁꯤꯠꯇꯨ ꯀꯪꯂꯝꯗꯥꯏꯒꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯤ ꯍꯦꯛꯇ ꯍꯧꯏ ꯃꯪꯒꯣꯜꯗꯨꯗ ꯑꯉꯧꯇꯣꯟ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯍꯤꯞꯂꯒ ꯃꯀꯣꯛ ꯆꯤꯛꯄꯗꯨꯕꯨ ꯈꯥꯡꯂꯤ ꯇꯥꯟꯖꯥꯗꯨꯗꯅꯤ ꯁꯣꯜꯂꯤ ꯇꯥꯊꯣꯠꯂꯩꯅ ꯂꯥꯛꯂꯤꯕꯗꯨ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯕꯒꯦ ꯌꯨꯝꯁꯤꯕꯨ ꯑꯃꯥꯏꯕ ꯑꯉꯧꯇꯣꯟꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯑꯉꯧꯇꯣꯟ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯁꯣꯔ ꯐꯨꯏꯅ ꯍꯣꯜꯂꯗꯨꯅ ꯍꯥꯏ ꯑꯁꯨꯛ ꯆꯥꯎꯕ ꯑꯩ ꯑꯃ ꯂꯩꯔꯤꯕꯁꯤ ꯎꯗ꯭ꯔꯕꯅꯤꯅꯦ ꯍꯩꯃꯥ ꯑꯩꯗꯤ ꯅꯪ ꯂꯩ ꯍꯥꯏꯕ ꯎꯔꯨꯗ꯭ꯔꯦ ꯌꯨꯝꯁꯦ ꯑꯃꯥꯏꯕ ꯑꯉꯧꯇꯣꯟꯒꯤ ꯌꯨꯝ ꯅꯠꯇ꯭ꯔꯣ ꯁꯤꯗ ꯁꯤꯔꯨꯝ ꯅꯥꯔꯨꯝ ꯇꯧꯈꯩ ꯐꯝꯂꯤꯕ ꯑꯩꯁꯦ ꯅꯣꯏ ꯃꯌꯥꯝꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯉꯧꯇꯣꯟ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕ ꯅꯨꯄꯥꯗꯨꯅꯤꯅꯦ ꯍꯩꯃꯥ ꯑꯣꯖꯥ ꯂꯩ ꯍꯥꯏꯕ ꯎꯔꯨꯗ꯭ꯔꯦ ꯑꯩꯗꯤ ꯑꯣꯖꯥꯕꯨ ꯅꯅꯥꯏ ꯈꯨꯔꯨꯝꯖꯔꯤꯌꯦ ꯁꯤ ꯍꯥꯏꯗꯨꯅ ꯇꯥꯊꯣꯠꯂꯩ ꯃꯪꯒꯣꯜꯗ ꯀꯥꯈꯠꯂꯛꯏ ꯂꯥꯏ ꯌꯦꯡꯕꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯋꯥꯔꯧꯕꯤꯅꯨ ꯉꯁꯤꯒꯤꯗꯤ ꯑꯩ ꯃꯤ ꯑꯃꯠꯇ ꯌꯦꯡꯖꯔꯔꯣꯏ ꯀꯗꯥꯏꯗꯒꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯑꯩꯁꯦ ꯍꯨꯏꯔꯤ ꯍꯨꯏꯔꯥꯡ ꯂꯥꯎꯕ ꯃꯈꯩ ꯌꯥꯝ ꯋꯥꯅ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯂꯥꯛꯆꯔꯤꯕꯅꯤ ꯑꯁꯨꯛ ꯋꯥꯅ ꯂꯥꯛꯂꯒ ꯑꯣꯖꯥꯅ ꯌꯦꯡꯕꯤꯗ꯭ꯔꯕꯗꯤ ꯑꯩ ꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯔꯣই ꯋꯥꯔꯧꯕꯤꯅꯨ ꯏꯗꯣꯟ ꯉꯁꯤꯒꯤꯗꯤ ꯑꯩ ꯌꯦꯡꯕ ꯉꯝꯖꯔꯣꯏ ꯍꯌꯦꯡ ꯑꯣꯏꯅ ꯌꯦꯡꯕ ꯂꯥꯛꯄꯤꯔꯣ ꯂꯩꯁꯥꯕꯤ ꯑꯩꯉꯣꯟꯗ ꯏꯟꯗꯣꯟ ꯀꯥꯏꯅ ꯑꯣꯖꯥ ꯃꯥꯏꯕ ꯍꯦꯟꯃꯜꯂꯤꯀꯣ ꯏꯆꯦꯔ ꯀꯩꯅꯣ ꯀꯧ ꯏꯟꯗꯣꯟꯗꯨꯗꯤ ꯈꯔ ꯍꯦꯟꯃꯜꯂꯤ ꯏꯁꯥꯅꯒ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯒꯤꯁꯦ ꯌꯦꯡꯕꯤꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯏꯗꯣꯟ ꯋꯥꯔꯧꯕꯤꯅꯨ ꯉꯁꯤꯒꯤꯗꯤ ꯑꯩ ꯌꯦꯡꯕ ꯉꯝꯖꯔꯣꯏ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯌꯦ ꯑꯃꯨꯛꯀꯁꯨ ꯑꯩꯉꯣꯟꯗ ꯏꯟꯗꯣꯟ ꯀꯥꯏꯅ ꯍꯦ ꯑꯣꯖꯥ ꯃꯥꯏꯕ ꯀꯨꯆꯨ ꯁꯦꯡꯗꯕ ꯅꯪ ꯉꯁꯤ ꯁꯣꯏꯔꯣꯏꯀꯣ ꯅꯪ ꯑꯉꯧꯇꯣꯟ ꯑꯣꯏꯔꯔꯣꯏ ꯈꯟ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯁꯣꯜꯂꯤ ꯀꯧꯔꯛꯏ ꯁꯣꯔꯣ ꯇꯥꯔꯕ ꯁꯣꯔꯣ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯁꯣꯔꯣ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯉꯥꯡꯗꯅ ꯊꯣꯛꯂꯛꯏ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥ ꯄꯪꯀꯧꯗ ꯍꯦꯛ ꯀꯧꯏ ꯆꯥꯛ ꯊꯣꯡꯉꯤꯌꯦ ꯑꯩ ꯅꯪꯒꯤ ꯆꯥꯛꯀ ꯂꯥꯏ ꯑꯩ ꯏꯁꯥꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯒꯤ ꯍꯧꯅꯕꯤꯗꯣ ꯍꯧꯔꯛꯀꯗꯧꯕ ꯃꯥꯜꯂꯤ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯏꯆꯦꯔ ꯏꯟꯗꯣꯟꯂ ꯒ꯭ꯌꯥꯟ ꯇꯥꯗꯕꯤꯁꯦ ꯑꯃꯨꯛꯇ ꯊꯦꯝꯂꯒ ꯊꯥꯗꯣꯛꯈꯣ ꯇꯥꯊꯣꯠꯂꯩꯅ ꯐꯠ ꯍꯦꯛ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯑꯣꯖꯥ ꯃꯥꯏꯕꯅꯅꯦ ꯑꯩꯒꯤ ꯅꯨꯄꯥ ꯍꯦꯛ ꯐꯥꯕꯤꯗ꯭ꯔꯤ ꯃꯈꯩ ꯌꯨꯝꯁꯤꯗꯒꯤ ꯁꯨꯛꯆꯠ ꯍꯦꯛ ꯆꯠꯂꯣꯏ ꯁꯣꯔꯣ ꯏꯉꯛ ꯍꯦꯛ ꯉꯛꯏ ꯑꯣꯏꯔꯤꯕ ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯒ ꯉꯥꯡꯊꯣꯔꯛꯂꯤꯕꯗꯨꯒ ꯌꯥꯝꯅ ꯆꯥꯟꯅꯗꯕꯗꯨꯗ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯛꯏ ꯅꯣꯡ ꯍꯜꯂꯛꯄꯒ ꯁꯦꯜꯒꯤ ꯂꯩꯔꯦꯝꯕꯤꯅ ꯃꯈꯣꯡꯅ ꯊꯣꯡꯗꯨ ꯌꯨꯝꯁꯤ ꯂꯥꯛꯂꯗꯅ ꯃꯁꯤꯗꯤ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯁꯦꯜ ꯇꯞ ꯇꯥꯅ ꯂꯧꯊꯣꯛꯍꯧꯔꯒꯦ ꯋꯥꯈꯜꯁꯤ ꯈꯜꯂꯗꯨꯅ ꯁꯣꯔꯣ ꯃꯄꯨꯔꯣꯏꯕꯒꯤ ꯑꯋꯥꯕ ꯎꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯃꯄꯥ ꯏꯅꯦꯁꯦ ꯈꯨꯠ ꯂꯥꯞꯅ ꯂꯥꯛꯄꯁꯨ ꯃꯥꯜꯂꯤ ꯑꯁꯨꯛ ꯂꯥꯞꯅ ꯂꯥꯛꯂꯒ ꯃꯈꯣꯏ ꯃꯄꯥꯅ ꯌꯦꯡꯕꯤꯗꯅ ꯍꯜꯂꯝꯈ꯭ꯔꯕꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯔꯣꯏꯌꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯌꯦꯡꯕꯤꯔꯣ ꯀꯩꯗꯧꯒꯦ ꯇꯥꯊꯣꯠꯂꯩꯅ ꯆꯍꯤꯁꯦ ꯑꯩꯒ ꯅꯪꯒ ꯌꯥꯝ ꯍꯟꯅꯔꯝꯃꯣꯏ ꯑꯗꯨꯅ ꯏꯅꯦꯒꯤ ꯃꯍꯨꯠ ꯑꯩꯉꯣꯟꯗ ꯏꯆꯦ ꯑꯣꯏꯅ ꯀꯧꯋꯣ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ ꯂꯩꯁꯥꯕꯤ ꯍꯩꯃꯥ ꯈꯪꯂꯨꯗ꯭ꯔꯦ ꯍꯣꯏ ꯏꯆꯦ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯔꯒꯦ ꯅꯨꯄꯤ ꯌꯥꯔꯣꯏꯗ ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯉꯥꯏꯍꯥꯛꯇ ꯉꯥꯏ ꯑꯩꯒꯤ ꯅꯨꯡꯁꯤꯠ ꯑꯁꯦ ꯀꯪꯂꯛꯀꯗꯧꯕ ꯂꯥꯏ ꯌꯦꯡꯂꯤꯉꯩ ꯅꯨꯡꯁꯤꯠ ꯀꯪꯂꯛꯂꯕꯗꯤ ꯕꯦꯔꯥ ꯀꯥꯅꯤ ꯀꯥꯡꯗ꯭ꯔꯤꯉꯩꯗ ꯉꯥꯏꯍꯥꯛ ꯌꯦꯡꯕꯤꯔꯣ ꯀꯩꯗꯧꯔꯒꯦ ꯀꯪꯂꯛꯂꯕꯁꯨ ꯀꯩꯗꯧꯋꯦꯒꯦ ꯃꯦꯝꯇꯣꯟ ꯍꯣꯏ ꯐꯥꯎꯁꯜꯂꯒ ꯂꯪꯊ꯭ꯔꯩ ꯃꯅꯥ 3-4 ꯐꯠ ꯍꯦꯛꯂꯨꯔꯒ ꯆꯥꯁꯤꯜꯂꯒ ꯂꯣꯏꯔꯦꯗꯅ ꯀꯔꯤꯝꯇ ꯈꯜꯂꯨ ꯃꯈꯣꯏ ꯃꯄꯥ ꯑꯩ ꯂꯩꯔꯤꯌꯦ ꯅꯪꯒꯤꯗꯃꯛ ꯑꯉꯧꯇꯣꯟꯒꯤ ꯑꯉꯧ ꯅꯨꯡꯁꯤꯠ ꯑꯁꯤꯕꯨ ꯍꯦꯛ ꯍꯧꯔꯛꯂꯕꯗꯤ ꯂꯪꯊ꯭ꯔꯩ ꯃꯅꯥ ꯆꯥꯔꯒ ꯍꯦꯛꯇ ꯐꯈꯤ ꯑꯗꯨꯅꯅꯤ ꯁꯣꯔꯣꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯁꯣꯔꯣ ꯇꯥꯊꯣꯠꯂꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ
ꯏꯆꯦ ꯁꯤꯗ ꯐꯝꯕꯤꯔꯣ ꯑꯗꯨꯒ ꯏꯆꯦꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯣ ꯑꯣꯖꯥ ꯃꯥꯏꯕꯁꯤꯗ ꯂꯣꯏꯅ ꯍꯥꯏꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯍꯩꯕꯅꯤ ꯏꯆꯦꯒꯤ ꯑꯄꯥꯝꯕꯗꯨꯃꯛ ꯁꯣꯏꯗꯅ ꯊꯨꯡꯍꯜꯂꯛꯀꯅꯤ ꯑꯗꯣ ꯑꯌꯦꯡ ꯃꯟꯁꯤꯜꯗꯤ ꯈꯔ ꯆꯥꯎꯏꯀꯣ ꯑꯉꯧꯇꯣꯟ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯅꯤꯡꯗꯦ ꯁꯤꯜ ꯃꯟꯇꯤꯛꯅꯗꯨꯅ ꯃꯍꯥꯛ ꯃꯤꯌꯦꯡꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯁꯤ ꯍꯦꯛ ꯇꯧꯕꯁꯤ ꯃꯍꯥꯛ ꯄꯥꯝꯗꯦ ꯉꯥꯡꯂꯕꯁꯨ ꯁꯣꯔꯣ ꯃꯥꯅ ꯃꯅꯥꯗ ꯍꯥꯞꯇꯦ ꯍꯧꯖꯤꯛꯃꯛꯁꯨ ꯑꯉꯧꯇꯣꯟ ꯃꯥꯅ ꯐꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯇꯕꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥ ꯉꯥꯡꯂꯨꯕ ꯉꯝꯗ꯭ꯔꯤ ꯇꯨꯃꯤꯟ ꯃꯃꯤꯠ ꯄꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯐꯝꯂꯒ ꯇꯥꯊꯣꯠꯂꯩꯗꯨ ꯑꯣꯟꯁꯤꯜꯂꯛꯏ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯁꯣꯝꯅ ꯌꯦꯡꯗꯣꯏꯁꯦ ꯍꯥꯏꯕꯤꯔꯛꯎ ꯇꯥꯊꯣꯠꯂꯩ ꯍꯔꯥꯎ ꯑꯉꯧꯇꯣꯟꯒꯤ ꯅꯥꯛꯇꯨꯗ ꯆꯪꯁꯤꯟ ꯃꯃꯥꯡ ꯑꯣꯏꯔꯞ ꯐꯤꯗꯥꯒ ꯌꯥꯎꯗ ꯂꯩꯕꯥꯛ ꯃꯈꯥꯗꯨꯗ ꯉꯦꯛ ꯐꯝꯊꯗꯨꯅ ꯁꯣꯔꯣꯁꯨ ꯅꯥꯀꯜ ꯑꯣꯏꯔꯞ ꯂꯦꯞꯂꯒ ꯂꯩ ꯇꯥꯊꯣꯠꯂꯩꯅ ꯑꯗꯨꯕꯨ ꯔꯣꯖꯥ ꯃꯥꯏꯕ ꯁꯨꯝꯗꯧꯕꯅꯤ ꯑꯩꯁꯦ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯤ ꯂꯩꯁꯥꯕꯤꯅꯤ ꯑꯩꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯃ ꯂꯩꯌꯦ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯈꯨꯗꯤꯡ ꯃꯥꯅꯗꯤ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯕ ꯑꯗꯨꯒ ꯃꯥꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯤꯔꯥꯏꯕꯤꯔꯝꯂꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯧꯗꯨꯅ ꯃꯆꯥ ꯃꯁꯨ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯦ ꯑꯩꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗ ꯑꯉꯥꯎꯕꯤ ꯑꯣꯏꯗꯨꯅ ꯌꯨꯝ ꯄꯥꯟꯗ ꯉꯁꯤ ꯐꯥꯎꯕ ꯂꯦꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯁꯤꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯔꯕ ꯃꯥꯜꯂꯤ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯇꯥ ꯁꯥꯅꯧꯒꯤ ꯅꯨꯄꯤꯗꯣ ꯁꯤꯈ꯭ꯔꯦ ꯃꯥ ꯁꯤꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯥꯒꯤ ꯃꯍꯨꯠ ꯑꯃꯨꯛ ꯁꯤꯟꯗꯨꯅ ꯇꯥ ꯁꯥꯅꯧꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒꯦ ꯇꯧꯕꯅꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯩꯒꯤ ꯇꯥ ꯁꯥꯅꯧꯗꯨꯕꯨ ꯇꯔꯦꯡ ꯂꯩꯕꯤ ꯇꯧꯗꯨꯅ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯆꯣꯔꯣ ꯂꯥꯛꯇꯅ ꯑꯃꯨꯛꯇ ꯆꯤꯡꯕꯤꯔꯛꯎꯕ ꯑꯉꯧꯇꯣꯟ ꯇꯥꯊꯣꯠꯂꯩꯒꯤ ꯋꯥꯗꯨ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯀꯔꯤꯝꯇ ꯍꯦꯛ ꯈꯨꯝꯂꯛꯇꯦ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯒꯤ ꯑꯉꯧꯇꯣꯟ ꯃꯃꯤꯠ ꯃꯅꯥ ꯉꯣꯔꯣꯡ ꯑꯣꯟꯈꯠꯂꯒ ꯐꯨꯛ ꯍꯦꯛꯇ ꯍꯧꯒꯠꯂꯛꯇꯨꯅ ꯑꯐꯤꯡ ꯑꯐꯥꯏ ꯇꯧꯅ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯏꯁꯥꯅꯧ ꯂꯩꯔꯧ ꯂꯦꯞꯄꯤ ꯏꯁꯥꯅꯧ ꯅꯪꯅ ꯑꯩꯕꯨ ꯀꯧꯕꯗꯤ ꯅꯁꯥꯕꯤ ꯑꯣꯏꯕ ꯑꯩꯉꯣꯟꯗ ꯀꯔꯤ ꯋꯥꯕꯨ ꯍꯥꯏꯅꯤꯡꯕ ꯂꯩꯕꯅꯣ ꯅꯁꯥꯕꯤ ꯑꯣꯏꯕ ꯑꯩ ꯏꯁꯥꯅꯧ ꯅꯪꯒꯤ ꯅꯥꯛꯇ ꯃꯤꯠꯅ ꯀꯨꯞꯄꯗ ꯌꯧꯔꯛꯂꯒꯦ ꯃꯤꯀꯨꯞ ꯄꯨꯡꯖꯥ ꯈꯔ ꯅꯁꯥꯕꯤ ꯑꯣꯏꯕ ꯑꯩꯕꯨ ꯉꯥꯏꯕꯤꯔꯝꯈꯣ ꯑꯉꯧꯇꯣꯟ ꯃꯥꯒꯤ ꯑꯉꯥꯎ ꯅꯨꯡꯁꯤꯠ ꯑꯗꯨ ꯍꯧꯔꯛꯇꯨꯅ ꯃꯍꯥꯛ ꯑꯁꯤ ꯑꯗꯨꯉꯩꯒꯤ ꯍꯦꯟꯖꯨ ꯅꯍꯥ ꯑꯗꯨꯅꯤ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯅꯤ ꯇꯥꯊꯣꯠꯂꯩ ꯃꯃꯤꯠ ꯃꯅꯥ ꯌꯨꯡꯈꯠꯇꯨꯅ ꯉꯛꯆꯥꯅꯅ ꯑꯉꯧꯇꯣꯟꯗ ꯌꯦꯡꯂꯛꯏ ꯁꯣꯔꯣꯃꯥꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨꯗ ꯈꯪꯂꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯑꯉꯥꯎ ꯂꯩꯅꯥꯗꯨ ꯍꯧꯔꯦ ꯍꯥꯏꯕ ꯄꯟꯊꯗ ꯇꯥꯊꯣꯠꯂꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯉꯥꯏꯍꯥꯛꯇ ꯂꯩꯕꯤꯔꯝꯃꯨꯀꯣ ꯑꯩ ꯊꯪꯅꯕꯁꯤꯗꯒꯤ ꯂꯪꯊ꯭ꯔꯩ ꯃꯅꯥ ꯈꯔ ꯑꯃꯨꯛꯇ ꯍꯦꯛꯂꯨꯈꯤꯒꯦ ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇꯅꯤ ꯁꯤ ꯍꯥꯏꯔꯝ ꯁꯣꯔꯣ ꯇꯥꯍꯥꯅ ꯆꯠꯈꯤ ꯑꯉꯧꯇꯣꯟ ꯃꯥꯗꯤ ꯇꯔꯪ ꯃꯔꯪ ꯑꯃꯗ ꯂꯩꯈꯤꯗꯨꯅ ꯃꯁꯤꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯀꯅꯥꯅꯣ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯂꯤꯕ ꯀꯅꯥꯅꯣ ꯑꯩꯅ ꯏꯁꯥ ꯅꯣꯡꯃꯒꯤ ꯃꯅꯥꯛ ꯆꯠꯀꯦ ꯊꯧꯔꯥꯡꯕꯗ ꯍꯦꯟꯖꯨ ꯅꯍꯥ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯂꯤꯕ ꯅꯍꯥꯛ ꯀꯅꯥꯅꯣ ꯇꯥꯊꯣꯠꯂꯩ ꯃꯥꯁꯨ ꯏꯉꯥꯎ ꯍꯦꯛ ꯉꯥꯎꯅ ꯈꯨꯝꯃꯤ ꯑꯩ ꯇꯥꯊꯣꯠꯂꯩ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯅꯨꯄꯥ ꯐꯥꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯕ ꯂꯥꯛꯄꯤ ꯇꯥꯊꯣꯠꯂꯩꯗꯣ ꯀꯔꯤ ꯁꯔꯣꯏ ꯉꯔꯣꯏꯅꯤ ꯍꯥꯏꯕ ꯅꯣꯡꯗꯝꯕ ꯃꯥꯅ ꯍꯦꯟꯖꯨ ꯅꯍꯥꯕꯨ ꯍꯥꯠꯂꯨꯔꯣ ꯍꯥꯏꯗꯨꯅ ꯁꯔꯣꯏ ꯉꯔꯣꯏꯅ ꯑꯩꯈꯣꯏꯕꯨ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯃꯃꯥꯡ ꯃꯄꯣꯛꯇ ꯍꯦꯟꯖꯨ ꯅꯍꯥ ꯑꯩꯕꯨ ꯁꯔꯣꯏ ꯉꯔꯣꯏꯅ ꯑꯩꯈꯣꯏꯅ ꯉꯝꯗꯨꯅ ꯑꯩꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯁꯤ ꯂꯧꯈ꯭ꯔꯕꯁꯨ ꯍꯟꯗꯛꯃꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗꯗꯤ ꯈꯣꯡꯕꯥꯜ ꯂꯨꯄꯥꯟꯅ ꯆꯥꯛꯇꯥꯕ ꯁꯔꯣꯏ ꯉꯔꯣꯏꯅ ꯑꯩꯈꯣꯏꯅ ꯍꯦꯟꯖꯨ ꯅꯍꯥ ꯑꯩꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯕꯗꯤ ꯅꯠꯇꯦ ꯀꯔꯤꯅꯣ ꯑꯁꯨꯛ ꯐꯖꯈ꯭ꯔꯕꯤ ꯑꯩꯕꯨ ꯁꯔꯣꯏ ꯉꯔꯣꯏ ꯑꯣꯏꯅ ꯃꯥꯒꯤ ꯃꯃꯤꯠꯁꯤꯗ ꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯩ ꯑꯣꯟꯊꯣꯛꯅ ꯍꯥꯏꯅꯔꯣꯏꯗꯧꯔꯤꯗ ꯑꯉꯧꯇꯣꯟ ꯐꯤꯕꯝ ꯁꯦꯝꯂꯒ ꯇꯥꯊꯣꯠꯂꯩꯗ ꯆꯣꯡꯁꯤꯟꯗꯨꯅ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯂꯃꯟꯗꯤ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤ ꯁꯤꯡꯂꯒꯦ ꯍꯦꯟꯖꯨ ꯅꯍꯥ ꯑꯩꯕꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯑꯣꯏꯅ ꯁꯔꯣꯏ ꯉꯔꯣꯏꯅ ꯑꯩꯈꯣꯏꯕꯨ ꯍꯦꯟꯖꯨ ꯅꯍꯥ ꯑꯩꯒꯤ ꯈꯨꯄꯥꯛꯁꯤꯅ ꯅꯃꯥꯏ ꯑꯊꯤꯕꯗꯨ ꯑꯣꯟꯗꯨꯅ ꯊꯥꯔꯒ ꯅꯊꯣꯏꯗ ꯂꯧꯔꯒꯦ ꯏꯌꯥ ꯈꯪꯕ꯭ꯔꯥ ꯁꯤ ꯍꯥꯏꯗꯨꯅ ꯇꯥꯊꯣꯠꯂꯩꯗ ꯆꯣꯡꯁꯤꯟꯗꯨꯅ ꯈꯨꯄꯥꯛ ꯑꯗꯨꯅ ꯍꯦꯛꯇ ꯑꯣꯟꯗꯨꯅ ꯊꯥꯖꯤꯟꯈꯤ ꯍꯣꯏ ꯏꯃꯥ ꯌꯨꯝ ꯄꯥꯜꯂꯝꯗꯥꯏꯁꯤꯗ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯗꯧꯔꯦ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯊꯥꯔꯤꯌꯦ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯍꯦꯛꯇ ꯑꯣꯟꯗꯅ ꯑꯉꯥꯎꯕ ꯃꯥꯏꯕ ꯁꯥꯕ ꯑꯉꯥꯎꯕ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ ꯈꯪꯕ꯭ꯔꯥ ꯁꯔꯣꯏ ꯉꯔꯣꯏ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗꯤ ꯑꯩꯅ ꯉꯝꯗꯨꯅ ꯅꯃꯥꯏꯗꯨ ꯈꯨꯄꯥꯛꯁꯤꯗ ꯊꯥꯗꯨꯅ ꯂꯃꯟ ꯈꯨꯝꯂꯤꯗꯅ ꯀꯔꯤꯅꯣ ꯑꯩꯕꯨ ꯌꯨꯝ ꯄꯥꯟꯕ ꯅꯪꯗ ꯁꯤꯈꯤꯗꯧꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯥꯏꯌꯦ ꯍꯥꯏꯕꯅꯦ ꯃꯥꯏꯁꯤꯗ ꯄꯪꯊꯥꯗ ꯊꯥꯖꯤꯜꯂꯛꯏ ꯄꯣꯇꯥ ꯁꯥꯟꯅꯧ ꯅꯪ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯇꯥꯊꯣꯠꯂꯩ ꯑꯩꯗꯤ ꯀꯥꯡꯗ꯭ꯔꯨꯝ ꯑꯣꯜꯂꯦ ꯅꯪ ꯄꯦꯜꯂꯣꯀꯣ ꯍꯤꯡꯆꯥꯕ ꯇꯥꯟꯖꯥꯗꯨꯗ ꯁꯣꯔꯣꯁꯨ ꯃꯈꯨꯠꯇ ꯂꯪꯊ꯭ꯔꯩ ꯃꯅꯥ ꯈꯔ ꯄꯥꯏꯔꯗꯨꯅ ꯇꯥꯍꯥꯅ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯂꯥꯛꯄꯗ ꯃꯄꯨꯔꯣꯏꯕꯅ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯗ
ꯈꯨꯄꯥꯛꯅ ꯑꯣꯟꯗꯅ ꯊꯥꯗꯨꯅ ꯐꯨꯔꯝꯂꯤꯕꯗꯨ ꯍꯦꯛ ꯎꯔꯦ ꯁꯣꯔꯣ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯝꯃꯤꯁꯤꯗꯤ ꯃꯈꯣꯏ ꯃꯄꯥ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯑꯍꯜꯁꯦ ꯁꯤꯕ ꯇꯥꯔꯦ ꯅꯨꯄꯥ ꯐꯥꯕꯤꯌꯨ ꯍꯥꯏꯗ ꯂꯥꯛꯂꯒ ꯃꯈꯣꯏ ꯃꯄꯥꯕꯨ ꯀꯔꯤꯅꯣ ꯀꯨꯗ ꯍꯤꯞꯍꯜꯂꯒ ꯊꯥꯈꯤꯗꯧꯔꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯁꯤ ꯇꯥꯊꯣꯠꯂꯩ ꯀꯞꯂꯤ ꯕꯦꯝꯃ ꯅꯄꯨꯔꯣꯏꯕ ꯑꯉꯧꯕꯁꯦ ꯑꯃꯨꯛꯇ ꯈꯥꯝꯃꯨꯁꯤ ꯑꯃꯨꯛꯇ ꯈꯥꯝꯗꯣꯛꯑꯣꯕ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯈꯖꯥꯏꯒꯁꯤ ꯂꯣꯏꯅ ꯀꯣꯞꯂꯦ ꯑꯉꯧꯇꯣꯟ ꯇꯥꯊꯣꯠꯂꯩꯕꯨ ꯐꯠ ꯏꯟꯊꯣꯛꯂꯒ ꯁꯣꯔꯣꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯁꯨ ꯅꯣꯡꯗꯝꯕ ꯃꯥꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯊꯥꯔꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯈꯪꯒꯅꯤ ꯅꯪꯁꯨ ꯍꯦꯟꯖꯨ ꯅꯍꯥ ꯑꯩꯒꯤ ꯈꯨꯄꯥꯛ ꯄꯤꯖꯒꯦ ꯈꯪꯕ꯭ꯔꯥ ꯁꯣꯔꯣꯒꯤ ꯃꯃꯥꯏꯗꯨꯗ ꯍꯦꯛꯇ ꯈꯪꯊꯥ ꯊꯥꯖꯤꯟꯈꯤ ꯁꯣꯔꯣ ꯉꯥꯏꯍꯥꯛꯇꯤ ꯇꯔꯪ ꯆꯠꯄ ꯐꯔꯛꯄꯗ ꯁꯥꯎꯅ ꯈꯣꯟꯖꯥꯎ ꯊꯥꯗꯨꯅ ꯂꯥꯎꯏ ꯉꯥꯎꯒꯦ ꯍꯥꯏꯔꯁꯨ ꯆꯨꯝꯅ ꯉꯥꯎꯕ ꯌꯥꯗ꯭ꯔꯣ ꯃꯤꯒꯤ ꯃꯥꯏꯁꯤꯗ ꯑꯉꯝ ꯑꯔꯥꯏ ꯈꯪꯗꯅ ꯍꯦꯛꯇ ꯊꯥꯖꯤꯜꯂꯛꯏ ꯍꯥꯏꯕꯅꯤ ꯅꯥꯕꯅ ꯁꯤꯔꯤ ꯅꯥꯃꯟꯗꯅ ꯑꯩꯅꯅꯦ ꯁꯨꯡꯅꯤꯡ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯕ ꯑꯩꯒꯤ ꯏꯃꯥ ꯁꯤꯈ꯭ꯔꯕꯗꯣ ꯑꯗꯨꯐꯥꯎ ꯃꯤꯠꯁꯤꯗ ꯁꯪꯁꯪ ꯎꯔꯛꯏ ꯍꯥꯏ ꯋꯥꯅꯤ ꯀꯔꯤ ꯍꯦꯟꯖꯨ ꯅꯍꯥ ꯑꯩꯗꯨꯅꯇ ꯏꯁꯥꯅꯧ ꯂꯩꯔꯧ ꯂꯦꯟꯕꯤ ꯃꯍꯥꯛꯄꯨꯁꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯌꯥ ꯂꯥꯛꯆꯩꯗ ꯑꯩꯕꯨ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯈꯪꯒꯅꯤ ꯁꯔꯣꯏ ꯆꯤꯡꯒꯟꯕꯤꯅ ꯅꯁꯝꯗ ꯐꯣꯏꯗꯨꯅ ꯋꯥꯔꯛꯀꯦ ꯍꯣꯏ ꯃꯥꯏ ꯍꯥꯏꯕꯒ ꯅꯪꯗꯤ ꯑꯉꯧꯇꯣꯟ ꯃꯥꯅ ꯁꯣꯔꯣꯒꯤ ꯁꯝꯂꯥꯡ ꯑꯗꯨ ꯂꯥꯝꯗꯨꯅ ꯇꯥꯞ ꯍꯦꯛꯇ ꯐꯣꯏꯔꯛꯏ ꯊꯧꯑꯣꯡ ꯑꯗꯨꯗ ꯁꯣꯔ ꯍꯣꯟꯗꯣꯛꯇꯨꯅ ꯑꯉꯧꯇꯣꯟꯅ ꯐꯨꯕꯒꯤ ꯃꯈꯖꯥꯏ ꯅꯥꯟꯗꯨꯅ ꯆꯩꯅꯥ ꯈꯪꯂꯝꯕ ꯇꯥꯊꯣꯠꯂꯩ ꯇꯍꯥꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯁꯣꯜꯂꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯉꯥꯎ ꯅꯨꯡꯁꯤꯠ ꯍꯧꯕ ꯑꯃꯥꯏꯕ ꯑꯉꯧꯇꯣꯟ ꯄꯨꯟꯁꯤꯁꯤ ꯍꯤꯡꯂꯤꯕ ꯃꯈꯩ ꯅꯪꯉꯣꯟꯗꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯐꯥꯟꯈ꯭ꯔꯔꯣꯏ ꯅꯪꯉꯣꯟꯗ ꯅꯨꯄꯥ ꯐꯥꯟꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯌꯨꯝ ꯄꯥꯟꯗ꯭ꯔꯁꯨ ꯁꯤꯖꯈ꯭ꯔꯒꯦ ꯁꯣꯔꯣ ꯃꯁꯝ ꯐꯣꯏꯔꯛꯄꯗꯨꯗ ꯁꯥꯎꯅ ꯍꯥꯏꯔꯤ ꯍꯩ ꯍꯤꯡꯆꯥꯕ ꯅꯥꯌꯦ ꯊꯥꯗꯣꯛꯑꯣ ꯉꯥꯎꯔꯤꯔ ꯉꯥꯎꯁꯤꯟꯅꯩꯔꯝꯗꯤ ꯇꯧꯔꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯈꯔ ꯉꯥꯡꯂꯒ ꯇꯣꯛꯄꯅꯤ ꯉꯁꯤꯗꯤ ꯃꯤ ꯈꯨꯗꯤꯡ ꯄꯪꯐꯨꯗ ꯐꯨꯏ ꯍꯩ ꯅꯨꯄꯥ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯑꯩ ꯅꯥꯕꯅ ꯂꯣꯏꯔꯦꯕ ꯊꯥꯗꯣꯛꯄꯤ ꯑꯉꯧꯇꯣꯟ ꯁꯣꯔꯣꯒꯤ ꯃꯁꯝ ꯑꯗꯨ ꯑꯗꯨꯃꯛ ꯐꯣꯏꯔꯤ ꯁꯣꯔꯣ ꯁꯥꯎꯔꯞꯅ ꯑꯉꯧꯇꯣꯟꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯂꯒ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯔꯤꯕ ꯂꯥꯡꯊ꯭ꯔꯩ ꯃꯅꯥꯁꯤꯡ ꯑꯗꯨ ꯑꯉꯧꯇꯣꯟꯒꯤ ꯃꯌꯥꯗꯨꯗ ꯐꯠ ꯏꯟꯁꯤꯜꯂꯒ ꯃꯆꯤꯜꯗꯨ ꯃꯦꯟꯁꯤꯜꯂꯒ ꯃꯈꯨꯠꯇꯨꯅ ꯑꯉꯧꯇꯣꯟꯒꯤ ꯈꯗꯥꯡ ꯑꯗꯨ ꯅꯣꯝꯗꯨꯅ ꯂꯥꯡꯊ꯭ꯔꯩ ꯑꯗꯨꯕꯨ ꯁꯥꯏꯍꯜꯂꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯑꯉꯧꯇꯣꯟ ꯃꯥꯒꯤ ꯀꯥꯡꯂꯝꯕ ꯅꯨꯡꯁꯤꯠ ꯑꯗꯨ ꯅꯦꯝꯊꯈ꯭ꯔꯤ ꯁꯣꯔꯣ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯊꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯉꯧꯇꯣꯟ ꯑꯃꯗꯤ ꯁꯣꯔꯣꯒꯤ ꯑꯃꯗ ꯌꯥꯎꯖꯕꯤ ꯃꯆꯥꯅꯨꯄꯤ ꯄꯦꯇ꯭ꯔꯨꯛ ꯑꯗꯨ ꯃꯄꯥꯝꯗ ꯍꯜꯂꯛꯂꯝ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯥꯛꯄꯒ ꯅꯠꯇꯦ ꯏꯁꯧ ꯏꯔꯥꯡ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯁꯣꯔꯣꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯏꯁꯨꯛ ꯁꯨꯛꯂꯤꯕꯗꯨꯕꯣ ꯃꯁꯤꯗ ꯄꯦꯇ꯭ꯔꯨꯛꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯏꯃꯥ ꯑꯩ ꯈꯥꯏꯅꯔꯒꯅꯦ ꯌꯨꯝꯁꯤ ꯂꯥꯛꯂꯒꯦ ꯌꯨꯝꯗꯨ ꯂꯩꯕꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯠꯇꯦ ꯊꯥꯅꯤꯜꯅꯒ ꯅꯪꯕꯨ ꯊꯤꯅ ꯇꯧꯔꯕ꯭ꯔꯣ ꯑꯗꯨꯝꯅꯒ ꯇꯧꯔꯕꯗꯤꯅꯦ ꯑꯩ ꯂꯥꯛꯂꯒ ꯋꯥꯔꯛꯀꯦꯅꯦ ꯍꯦ ꯏꯆꯥꯗ ꯃꯥꯅ ꯊꯤꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯅꯌꯥ ꯅꯨꯄꯥ ꯍꯣꯏ ꯑꯩꯉꯣꯟꯗ ꯐꯥꯎ ꯋꯥ ꯀꯟꯅ ꯉꯥꯡꯕ ꯉꯝꯕ ꯅꯠꯇꯦ ꯑꯩꯕꯨ ꯀꯤꯅ ꯆꯠꯈ꯭ꯔꯕ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯈ꯭ꯔꯕꯖꯥꯠ ꯑꯩꯅ ꯍꯩꯅꯗ꯭ꯔꯤꯕꯗꯤ ꯃꯣꯏ ꯃꯃꯥꯗꯨꯅꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯑꯩꯉꯣꯟꯗ ꯑꯁꯣꯏꯕ ꯊꯤꯔꯒ ꯉꯥꯡꯗꯣꯔꯦ ꯇꯧꯔꯒ ꯂꯩꯌꯦ ꯑꯩ ꯌꯥꯝ ꯍꯩꯅꯗ꯭ꯔꯤ ꯑꯗꯨꯒꯤ ꯋꯥ ꯑꯣꯏꯔꯦ ꯂꯩꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯆꯥꯛꯈꯨꯝꯗꯣ ꯊꯣꯛ ꯇꯣꯉꯥꯟ ꯍꯣ ꯇꯣꯉꯥꯟ ꯆꯥꯖꯈ꯭ꯔꯒꯦ ꯍꯥꯏꯁꯨ ꯌꯥꯗꯤꯌꯦ ꯇꯣꯉꯥꯟ ꯍꯦꯛ ꯆꯥꯈꯤꯕꯗ ꯂꯟ ꯊꯨꯝ ꯑꯃꯠꯇ ꯄꯤꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯅꯦꯝꯄꯣꯛꯇꯣ ꯅꯪꯅ ꯏꯟꯁꯥꯡ ꯑꯣꯠꯄꯒꯨꯝꯅ ꯒꯣꯔꯣ ꯑꯣꯠꯈꯥꯏꯌꯣ ꯏꯆꯥꯁꯤꯗꯤ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯄꯥꯕꯒ ꯋꯥ ꯈꯔ ꯇꯥꯟꯅꯒꯦ ꯇꯧꯕꯅꯤ ꯑꯉꯧꯇꯣꯟ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯅꯣꯏꯅ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯑꯩ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯏꯄꯥꯒꯤ ꯕꯦꯝꯃ ꯒ꯭ꯌꯥꯟ ꯇꯥꯎꯅꯤ ꯅꯪꯕꯨ ꯅꯃꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯂꯧꯒꯦ ꯈꯟꯒꯅꯨ ꯁꯣꯔꯣ ꯁꯥꯎꯔꯞꯅ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯑꯩꯅ ꯀꯩꯗꯧꯈ꯭ꯔꯕꯒꯦ ꯅꯪꯅ ꯐꯠꯂꯨꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯉꯁꯤ ꯃꯤꯃꯥꯟꯅꯕ ꯉꯝꯗ ꯂꯩꯔꯤꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯣꯏꯍꯟꯕ꯭ꯔꯣ ꯅꯠꯇꯦ ꯃꯣꯏ ꯃꯄꯥꯒꯤ ꯑꯉꯥꯡ ꯅꯨꯡꯁꯤꯠ ꯍꯧꯕꯗꯨꯕꯨ ꯑꯩꯅ ꯍꯥꯎꯍꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯑꯩꯉꯣꯟꯗ ꯁꯨꯔꯨ ꯇꯛꯂꯒ ꯅꯪꯉꯣꯟꯗ ꯁꯦꯜ ꯊꯧꯔꯛꯏ ꯍꯥꯏꯗꯨꯅ ꯑꯋꯥꯡꯒꯤ ꯉꯥꯟꯊꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕꯗꯨ ꯑꯩꯉꯣꯟꯗ ꯅꯝꯗꯨꯅ ꯄꯣꯠꯁꯦꯝ ꯇꯧꯍꯜꯂꯒ ꯎꯅꯕ ꯌꯥꯍꯟꯗ ꯈꯠꯅꯍꯟꯗꯨꯅ ꯈꯥꯏꯅꯍꯟꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯐꯠꯇꯕ ꯇꯧꯔꯨꯕꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯏꯁꯣꯔꯅ ꯏꯐꯝꯗ ꯗꯟꯗꯤ ꯑꯣꯏꯅ ꯑꯉꯥꯎ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯣꯏꯅ ꯄꯤꯔꯛꯂꯤꯕꯁꯤ ꯃꯁꯤ ꯗꯟꯗꯤꯅꯤ ꯗꯟꯗꯤ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯧꯈ꯭ꯔꯕ ꯋꯥꯗꯣ ꯁꯨꯝ ꯄꯨꯊꯣꯛꯇꯅ ꯉꯥꯡꯂꯛꯂꯅꯨ ꯃꯤ ꯈ꯭ꯋꯥꯏꯁꯨ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯇꯧꯏ ꯃꯣꯏ ꯃꯄꯥ ꯑꯗꯨꯃꯥꯏꯅꯗꯤ ꯑꯉꯥꯎ ꯂꯩꯅꯥ ꯍꯧꯗꯤꯌꯦ ꯃꯣꯏ ꯃꯄꯥꯗ ꯇꯣꯡꯂꯤꯕ ꯂꯥꯏꯗꯨꯅ ꯀꯔꯤ ꯂꯥꯏꯅꯣꯁꯨ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯖꯗꯦ ꯀꯔꯤꯝꯇ ꯇꯥꯗꯦꯕ ꯈꯣꯏꯕ ꯌꯥꯗꯕ ꯁꯨꯝ ꯆꯠꯄ ꯂꯥꯏ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯅꯨꯄꯤ ꯅꯪ ꯃꯇꯣꯏꯅꯔꯥ ꯌꯥꯔꯦ ꯑꯅꯤꯃꯛ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯕꯥꯕꯥ
ꯑꯩꯁꯤ ꯄꯥꯕꯗ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯂꯥꯛꯏ ꯀꯔꯤ ꯋꯥꯅꯣ ꯖꯨꯒꯣꯠ ꯆꯥꯕ ꯋꯥꯗꯤ ꯑꯣꯏꯔꯝꯃꯣꯏ ꯃꯧꯅ ꯃꯅꯦꯝ ꯍꯥꯠꯄꯁꯦ ꯄꯥꯞ ꯂꯩꯕ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯨ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯅꯅꯦꯝꯒ ꯍꯥꯠꯂꯨꯔꯕ꯭ꯔꯣ ꯍꯥꯠꯇ꯭ꯔꯤꯗ ꯍꯥꯠꯂꯁꯤꯔꯅ ꯇꯧꯕ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯤꯌꯦ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯇꯣ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤꯔꯅ ꯇꯧꯕ ꯍꯩ ꯅꯆꯤꯟ ꯅꯔꯩ ꯀꯦꯡꯒꯗꯧ ꯋꯥꯗꯨ ꯉꯥꯡꯒꯅꯨ ꯐꯠꯇꯦꯀꯣ ꯄꯥꯕꯅ ꯈꯪꯗ ꯇꯧꯔꯤꯅꯤ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯇꯣ ꯌꯥꯝ ꯐꯠꯇꯤꯌꯦ ꯃꯆꯥ ꯈꯛꯇꯅꯤ ꯃꯥꯅ ꯅꯨꯡꯁꯤꯔꯤꯁꯦ ꯃꯧ ꯑꯩꯁꯤꯅ ꯄꯨꯔꯥ ꯃꯤꯅꯥꯏ ꯅꯨꯄꯤꯅꯦꯕ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯔꯤꯁꯦ ꯇꯥꯅꯤꯡꯗꯦꯀꯣ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯃꯧꯅ ꯇꯧꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ ꯏꯆꯥꯁꯤꯗꯤ ꯅꯪꯇꯅ ꯆꯨꯝꯗꯅ ꯆꯠꯂꯨ ꯅꯅꯦꯝꯅ ꯐꯠꯇꯕꯗꯨꯗꯤ ꯀꯣꯟꯅ ꯒ꯭ꯌꯥꯟ ꯃꯥꯏ ꯇꯥꯖꯔꯛꯁꯅꯤ ꯑꯍꯜꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦꯀꯣ ꯍꯦꯔ ꯃꯄꯥ ꯏꯆꯥꯁꯦ ꯃꯅꯦꯝꯕꯣꯛꯇꯨꯅ ꯁꯨꯝ ꯊꯤꯅ ꯇꯧꯔꯒ ꯏꯆꯥꯁꯤꯅ ꯌꯨꯝꯗꯨꯗ ꯀꯌꯥꯝ ꯀꯨꯏ ꯂꯩꯕ ꯉꯝꯗꯣꯏꯅꯣ ꯑꯗꯨꯅ ꯏꯆꯥꯕꯨ ꯑꯣꯠꯅꯩ ꯇꯧꯔꯛꯏꯕ ꯃꯍꯥꯛꯇꯨꯗꯅꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯧꯑꯣꯡ ꯈꯔꯗꯤ ꯇꯧꯒꯗꯕꯅꯤ ꯑꯩꯒꯤ ꯋꯥꯗꯤ ꯃꯣꯏꯒꯤ ꯃꯅꯦꯝꯕꯣꯛꯇꯣ ꯄꯣꯠꯁꯦꯝ ꯇꯧꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯕ꯭ꯔꯥ ꯁꯣꯏꯅꯥꯏꯍꯟꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯁꯤ ꯑꯁꯤꯗ ꯂꯩꯔꯤ ꯅꯪꯒꯤ ꯑꯗꯨꯒꯤ ꯐꯠꯇꯕꯗꯣ ꯅꯆꯥꯁꯨ ꯂꯧꯔꯕꯅꯤ ꯅꯪ ꯂꯧꯗꯅ ꯅꯆꯥꯅꯨꯄꯤꯁꯦ ꯑꯐꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯗ꯭ꯔꯕ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯌꯨꯝꯗ ꯍꯜꯂꯒ ꯅꯪꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯔꯤꯕ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯗꯣ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯀꯔꯤꯅꯣ ꯑꯐꯕꯅ ꯀꯔꯤꯅꯣ ꯐꯠꯇꯕꯅ ꯀꯔꯤꯅꯣꯗꯣ ꯃꯨꯟꯅ ꯈꯜꯂꯒ ꯁꯦꯝꯗꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨꯁꯣ ꯁꯤꯗ ꯅꯃꯥ ꯐꯠꯇꯕꯤꯁꯤꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯅꯪ ꯂꯩꯅꯥ ꯁꯣꯏꯗꯅ ꯍꯦꯟꯖꯤꯟꯈ꯭ꯔꯅꯤ ꯑꯗꯨꯒ ꯏꯄꯥꯁꯤꯃꯁꯨ ꯍꯥꯏꯒꯦ ꯐꯠꯇꯕ ꯇꯧꯕ ꯃꯤꯗꯤ ꯏꯁꯣꯔꯅ ꯆꯩꯔꯥꯛ ꯄꯤꯕꯅꯤ ꯐꯠꯇꯕꯒꯤ ꯄꯣꯠꯂꯣꯏꯗꯤ ꯐꯠꯇꯅ ꯑꯗꯨꯝ ꯂꯣꯏꯈꯤꯕꯅꯤꯀꯣ ꯁꯤꯃ ꯈꯪꯖꯤꯜꯂꯨ ꯆꯠꯂꯨ ꯊꯦꯡꯈ꯭ꯔꯅꯤ ꯃꯄꯥꯅ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯄꯦꯇ꯭ꯔꯨꯛ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝ ꯇꯨꯃꯤꯟ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯆꯠꯈꯤ ꯁꯣꯔꯣ ꯃꯆꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯏ ꯏꯆꯥꯅꯨꯄꯤꯁꯤꯗ ꯃꯃꯥ ꯑꯩꯒꯤ ꯃꯔꯝꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯜꯂꯕꯅꯤꯅ ꯏꯆꯥꯁꯦ ꯃꯃꯥ ꯑꯩꯕꯨ ꯐꯠꯇꯕꯤ ꯑꯣꯏꯅ ꯎꯗꯨꯅ ꯃꯃꯥ ꯑꯩꯉꯣꯟꯗ ꯐꯥꯎ ꯆꯠꯂꯒ ꯍꯥꯏꯔꯝꯗ ꯆꯠꯈ꯭ꯔꯦꯗꯅꯁꯦ ꯃꯣꯏ ꯃꯄꯥꯗꯤ ꯄꯦꯜꯂꯝꯃꯅꯤ ꯁꯤ ꯍꯥꯏꯔꯝ ꯁꯣꯔꯣ ꯃꯄꯨꯔꯣꯏꯕꯗ ꯐꯦꯠ ꯇꯧꯁꯤꯜꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯉꯧꯇꯣꯟꯅ ꯃꯁꯤꯗꯤ ꯑꯍꯜ ꯑꯣꯏꯔꯒ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯍꯜ ꯑꯣꯏꯔꯒ ꯐꯠꯂꯛꯇꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯤ ꯀꯔꯝ ꯉꯪꯅꯅꯤ ꯑꯩꯗꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯣꯔꯣ ꯀꯩꯊꯦꯜꯗ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯑꯅꯧ ꯑꯄꯦꯟ ꯈꯔ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯏꯟꯁꯥꯡ ꯂꯩꯔꯤꯉꯩ ꯃꯥꯒ ꯂꯩꯀꯥꯏ ꯄꯨꯟꯕꯤ ꯁꯅꯥꯍꯟꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯏꯟꯁꯥꯡ ꯂꯩꯕ ꯁꯣꯔꯣꯅ ꯂꯩꯔꯤꯕ ꯇꯣꯝꯅ ꯆꯪꯁꯤꯜꯂꯛꯏ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯁꯣꯔꯣꯒꯤ ꯈꯣꯟꯖꯦꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯛꯏ ꯁꯧꯒ꯭ꯔꯤ ꯃꯄꯨꯜ ꯄꯤꯀꯅꯥꯎꯁꯤꯗꯕꯨ ꯃꯈꯥꯏ ꯄꯤꯔꯕꯗꯤ ꯅꯪꯁꯨ ꯍꯦꯃꯜꯂꯕ ꯍꯥꯏꯗꯨꯅꯤ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨꯅ ꯀꯔꯤꯅꯣꯗ ꯀꯩꯊꯦꯜ ꯑꯃꯨꯛꯇ ꯀꯥꯔꯛꯇꯕ ꯃꯤ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦ ꯁꯧꯒ꯭ꯔꯤꯁꯦ ꯍꯧꯖꯤꯛ ꯃꯄꯨꯟꯗꯅꯦ ꯃꯈꯥꯏꯗꯅꯦ ꯄꯤꯅꯔꯤꯕ ꯃꯇꯝꯁꯨ ꯅꯠꯇꯦ ꯍꯣꯡꯕꯨ ꯍꯣꯡꯂꯕꯅꯤ ꯁꯧꯒ꯭ꯔꯤ ꯃꯄꯨꯟꯗ ꯃꯈꯥꯏ ꯄꯤꯔꯕꯗꯤ ꯁꯧꯒ꯭ꯔꯤꯒꯤ ꯃꯍꯨꯠ ꯉꯥ ꯆꯥꯕꯅ ꯐꯔꯦꯅꯦ ꯍꯥꯎꯁꯨ ꯍꯥꯎꯇꯕ ꯁꯧꯒ꯭ꯔꯤꯁꯤꯗꯅꯦ ꯃꯃꯜ ꯍꯨꯠꯇꯅ ꯇꯥꯡꯂꯒ ꯀꯅꯥ ꯂꯩꯕꯤꯅꯦꯅ ꯂꯩꯖꯔꯣꯏ ꯑꯩ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨꯁꯨ ꯁꯥꯎꯅꯤꯡ ꯍꯦꯛꯇ ꯈꯨꯝꯃꯤ ꯍꯣꯏ ꯌꯥꯔꯦ ꯂꯧꯗ꯭ꯔꯕꯁꯨ ꯅꯪꯅ ꯂꯧꯗ꯭ꯔꯒꯅꯦ ꯑꯩꯒꯤ ꯁꯧꯒ꯭ꯔꯤꯁꯦ ꯁꯤꯠꯂꯣꯏ ꯍꯥꯏꯕ ꯂꯩꯇꯦ ꯁꯅꯥꯍꯟꯕꯤ ꯃꯥꯁꯨ ꯁꯣꯔꯣ ꯑꯣꯏꯔꯝꯕꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯥꯟꯖꯥ ꯆꯥꯗ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯏꯆꯦ ꯁꯣꯔꯣ ꯏꯆꯦ ꯊꯦꯡꯅꯕ ꯌꯥꯝ ꯐꯔꯦ ꯑꯩꯁꯦ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯀꯦ ꯇꯧꯔꯝꯕꯅꯤ ꯁꯣꯔꯣ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨꯗꯒꯤ ꯃꯤꯠꯌꯦꯡ ꯊꯩꯗꯣꯔꯛꯂꯒ ꯁꯅꯥꯍꯟꯕꯤꯗ ꯌꯦꯡꯂꯛꯇꯨꯅ ꯀꯔꯤ ꯂꯩꯔꯦ ꯁꯅꯥꯍꯟꯕꯤ ꯏꯆꯦꯅ ꯑꯩꯉꯣꯟꯗꯒꯤ ꯋꯥꯏꯈꯤꯕ ꯋꯥꯡꯈꯩ ꯐꯤꯗꯣ ꯑꯝꯇ ꯊꯤꯟꯕꯤꯔꯛꯑꯣꯗꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯅꯍꯥꯟꯁꯨ ꯏꯆꯦꯒꯤ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ ꯏꯆꯦ ꯂꯩꯍꯧꯗꯦ ꯑꯩꯁꯦ ꯏꯄꯥꯝꯗ ꯂꯨꯍꯣꯡꯕ ꯑꯃ ꯌꯥꯎꯕ ꯆꯠꯀꯦ ꯇꯧꯕꯅꯤ ꯁꯣꯔꯣ ꯃꯤꯠꯌꯦꯡꯅ ꯁꯥꯎꯔꯞꯅ ꯁꯅꯥꯍꯟꯕꯤꯗ ꯌꯦꯡꯗꯨꯅ ꯁꯅꯥꯍꯟꯕꯤ ꯕꯦꯝꯃ ꯅꯪꯁꯨ ꯇꯥꯟꯖꯥ ꯃꯦꯟꯖꯥ ꯈꯪꯗꯕ ꯍꯥꯏꯗꯨꯅꯤ ꯅꯪꯒꯤ ꯐꯤꯗꯣ ꯑꯩꯅ ꯄꯤꯔꯣꯏꯗꯧꯁꯤꯉꯥꯏ ꯏꯆꯝ ꯆꯝꯅ ꯍꯦꯛ ꯊꯦꯡꯅꯕꯗꯨꯗ ꯍꯥꯏꯔꯨꯕꯅꯤ ꯁꯅꯥꯍꯟꯕꯤ ꯃꯥꯁꯨ ꯑꯗꯨꯝꯅ ꯁꯣꯔꯣꯅ ꯂꯥꯟꯅ ꯈꯟꯈꯤꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯦ ꯁꯅꯥꯍꯟꯕꯤꯅ ꯏꯆꯦ ꯊꯦꯡꯅꯕꯗꯨꯗ ꯅꯅꯥꯎꯗꯤ ꯏꯆꯝ ꯆꯝꯅ ꯌꯥꯔꯦ ꯁꯅꯥꯍꯟꯕꯤ ꯅꯪꯒꯤ ꯅꯄꯣꯠ ꯋꯥꯏꯔꯨꯕ ꯑꯩꯅ ꯂꯥꯟꯕꯅꯦ ꯑꯁꯨꯝꯅ ꯃꯤꯃꯥꯡ ꯇꯨꯃꯥꯡ ナꯏꯗ ꯅꯄꯣꯠ ꯊꯧꯔꯛꯀꯅꯤ ꯈꯪꯂꯝꯂꯕꯗꯤ ꯑꯩ ꯅꯪꯉꯣꯟꯗꯒꯤꯅꯦ ꯐꯤꯁꯨ ꯋꯥꯏꯔꯝꯂꯣꯏ ꯅꯪꯒꯤ ꯐꯤꯗꯣ ꯑꯩ ꯍꯣꯔꯦꯟ ꯊꯤꯜꯂꯛꯂꯒꯦ ꯃꯁꯤꯗ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨꯅ ꯉꯥꯡꯍꯧꯕꯗꯨ ꯁꯣꯔꯣ ꯃꯅꯥꯅ ꯇꯥꯏ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨꯅ ꯁꯤ ꯍꯥꯏꯔꯝ ꯁꯅꯥꯍꯟꯕꯤꯗ ꯐꯦꯠ ꯇꯧꯔꯝꯗꯨꯅ ꯆꯠꯄ ꯍꯧꯏ ꯃꯁꯤꯗ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨꯅ ꯉꯥꯡꯍꯧꯕꯗꯨ ꯁꯣꯔꯣ ꯃꯅꯥꯅ ꯇꯥꯏ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨꯅ ꯁꯛꯇꯥꯁꯦ ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯒꯟꯕꯤ ꯃꯥꯜꯂꯦꯗꯨꯅꯤ ꯃꯈꯥꯏ ꯈꯛ ꯄꯤꯕ ꯁꯧꯒ꯭ꯔꯤ ꯃꯄꯨꯟ ꯑꯁꯤꯗ ꯇꯥꯡꯗꯦꯅ ꯃꯟꯇꯤꯛꯅꯩꯅ ꯈꯜꯂꯨꯔꯤꯕꯁꯤꯗꯤ ꯄꯠ ꯇꯠꯄꯤ ꯑꯣꯏꯔꯝꯂꯦꯗꯅ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦ
ꯂꯥꯏꯔꯕꯤꯅꯤ ꯈꯪꯂꯝꯂꯕꯗꯤ ꯁꯧꯒ꯭ꯔꯤ ꯃꯄꯨꯜꯁꯦ ꯂꯦꯝꯅ ꯄꯤꯊꯣꯛꯂꯝꯗꯧꯅꯤ ꯃꯌꯨꯝ ꯌꯧꯔꯗꯨ ꯐꯥꯎꯕ ꯁꯣꯔꯣ ꯁꯥꯎꯕ ꯍꯟꯗꯦ ꯉꯁꯥꯏ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨꯅ ꯍꯥꯏꯍꯧꯕꯗꯨꯗ ꯃꯅꯥꯗꯨꯅ ꯇꯥꯔꯒ ꯂꯩꯈ꯭ꯔꯦ ꯈꯜꯂꯨꯔꯒ ꯃꯍꯥꯛ ꯁꯅꯥꯍꯟꯕꯤ ꯃꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯍꯦꯜꯂꯛꯂꯤ ꯆꯥꯛꯈꯨꯝꯗꯨꯗ ꯆꯥꯛ ꯊꯣꯡꯅ ꯁꯣꯔꯣ ꯃꯊꯟꯇ ꯁꯥꯎꯅ ꯁꯣꯜꯂꯤ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕ ꯁꯣꯔꯣ ꯑꯩꯁꯦ ꯉꯁꯤꯗꯤ ꯁꯅꯥꯍꯟꯕꯤ ꯅꯍꯥꯛꯇ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯑꯩꯕꯨ ꯍꯟꯊꯅ ꯉꯥꯡꯍꯜꯂꯕ ꯑꯩ ꯀꯅꯥꯅꯣ ꯈꯪꯗꯕ ꯁꯥꯏ ꯑꯩꯁꯦ ꯑꯃꯥꯏꯕ ꯑꯉꯧꯇꯣꯟꯒꯤ ꯅꯨꯄꯤ ꯁꯣꯔꯣꯅꯤ ꯑꯩꯕꯨ ꯃꯤꯌꯥꯝꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯕꯒꯤ ꯂꯃꯟ ꯑꯣꯏꯅ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯁꯅꯥꯍꯟꯕꯤ ꯅꯪ ꯅꯃꯤꯠ ꯇꯤꯛꯅ ꯌꯦꯡꯉꯣ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯁꯣꯔꯣ ꯁꯅꯥꯍꯟꯕꯤꯒꯤ ꯐꯤꯗꯨ ꯊꯤꯟꯗꯣꯛꯈꯤ ꯑꯗꯨꯕꯨ ꯃꯊꯃꯣꯏ ꯑꯗꯨꯗ ꯁꯅꯥꯍꯟꯕꯤꯕꯨ ꯁꯥꯎꯅꯤꯡꯕꯗꯨꯗꯤ ꯐꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯁꯣꯔꯣ ꯀꯥꯎꯕ ꯁꯨꯛꯉꯝ ꯉꯝꯗꯦ ꯑꯁꯨꯝ ꯁꯥꯎꯅꯤꯡꯕ ꯍꯦꯜꯂꯛꯇꯨꯅ ꯁꯣꯔꯣ ꯁꯅꯥꯍꯟꯕꯤ ꯃꯉꯣꯟꯗ ꯂꯃꯟ ꯈꯨꯝꯂꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯈꯜꯂꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯉꯧꯇꯣꯟ ꯑꯃꯗꯤ ꯁꯣꯔꯣ ꯆꯥꯛ ꯆꯥꯔꯤ ꯑꯁꯨꯝ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯁꯣꯔꯣ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯃꯄꯥ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ ꯑꯉꯧꯇꯣꯟ ꯆꯥꯛ ꯆꯥꯔꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯀꯔꯤ ꯋꯥꯅꯣ ꯃꯃꯥ ꯑꯩ ꯉꯁꯤꯗꯤ ꯃꯣꯏ ꯃꯄꯥꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯋꯥꯁꯦ ꯃꯣꯏ ꯃꯄꯥꯅꯁꯨ ꯌꯥꯕꯤꯌꯨ ꯀꯔꯤ ꯋꯥꯅꯣꯅꯦ ꯍꯦꯛꯇ ꯍꯥꯏꯌꯨ ꯃꯣꯏ ꯃꯄꯥ ꯑꯩ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤ ꯀꯔꯤ ꯃꯤꯌꯥꯝꯃꯥꯡꯗ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯛꯄꯗꯨꯒꯤ ꯂꯃꯟ ꯑꯩ ꯈꯨꯝꯅꯤꯡꯉꯤ ꯂꯃꯟꯁꯦ ꯈꯨꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯅꯦꯅꯥ ꯇꯥꯅ ꯂꯩꯕ ꯐꯪꯂꯔꯣꯏ ꯀꯅꯥꯗ ꯀꯔꯤꯒꯤ ꯂꯃꯟ ꯁꯣꯔꯣ ꯀꯩꯊꯦꯜꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯄꯨꯔꯣꯏꯕꯗ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯑꯉꯧꯇꯣꯟ ꯃꯥꯗꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯃꯥꯏ ꯄꯦꯝꯃ ꯑꯗꯨꯒꯤ ꯋꯥꯕꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨ ꯃꯤꯒꯤ ꯃꯄꯣꯠ ꯋꯥꯏꯔꯕꯗꯤ ꯄꯤꯔꯛꯑꯣ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ ꯁꯅꯥꯍꯟꯕꯤ ꯃꯥꯁꯨ ꯏꯆꯝ ꯆꯝꯅ ꯅꯪꯒ ꯊꯦꯡꯅꯕꯗꯨꯗ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯁꯤꯒꯤꯕꯨ ꯅꯪꯅ ꯁꯥꯎꯏ ꯑꯩꯅ ꯏꯀꯥꯏꯕ ꯅꯪꯂꯒ ꯃꯈꯣꯏ ꯃꯄꯥꯅꯁꯨ ꯍꯔꯥꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯊꯧꯗꯣꯛ ꯑꯗꯣ ꯏꯆꯝ ꯆꯝꯅ ꯈꯜꯂꯣ ꯍꯥꯏꯔꯕꯁꯨ ꯑꯩꯗꯤ ꯆꯝꯅ ꯈꯟꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯁꯅꯥꯍꯟꯕꯤ ꯃꯥꯅ ꯑꯩꯕꯨ ꯃꯤꯌꯥꯝꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯕꯅꯦ ꯃꯗꯨꯒꯤ ꯂꯃꯟ ꯑꯣꯏꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗꯣ ꯑꯩꯅ ꯀꯥꯡꯈꯣꯡ ꯆꯦꯟꯒꯅꯤꯕ ꯃꯃꯥ ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣ ꯑꯁꯨꯛ ꯐꯠꯇꯕꯁꯤꯕꯨ ꯅꯪꯒꯤ ꯅꯀꯣꯛꯇꯨꯗ ꯑꯐꯕ ꯍꯥꯏꯕ ꯑꯐꯕꯗꯨꯃ ꯈꯟꯕ ꯁꯨꯛꯉꯝ ꯉꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯥꯅꯦ ꯑꯩꯗꯤ ꯐꯠꯇꯕꯤꯅꯦ ꯐꯠꯇꯕꯤ ꯒ꯭ꯌꯥꯟ ꯇꯧꯅꯤ ꯃꯃꯥ ꯅꯪꯕꯨ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯕꯗꯤ ꯅꯁꯥꯗꯁꯨ ꯑꯗꯨꯃꯛ ꯆꯨꯔꯨꯡꯒꯅꯤ ꯃꯁꯤ ꯈꯪꯉꯨꯅꯦ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯕꯗꯤ ꯅꯪꯒꯤ ꯏꯃꯨꯡꯁꯨ ꯀꯥꯡꯈꯣꯡ ꯆꯥꯏꯒꯅꯤ ꯃꯁꯤ ꯈꯪꯉꯨ ꯑꯗꯨꯒ ꯑꯃꯅ ꯃꯤ ꯈꯨꯗꯤꯡ ꯐꯅꯕꯨ ꯈꯜꯂꯕꯗꯤ ꯏꯐꯗ ꯐꯕꯅꯤ ꯐꯠꯇꯅ ꯈꯜꯂꯕꯗꯤ ꯅꯃꯤꯠꯃꯛꯅ ꯁꯨꯝꯕ ꯎꯔꯕꯁꯨ ꯑꯗꯨꯃꯛ ꯐꯠꯇꯅ ꯈꯟꯒꯅꯤ ꯋꯥꯈꯜꯗꯣ ꯑꯐꯕ ꯈꯔꯁꯨ ꯈꯟꯕ ꯇꯝꯃꯨꯀꯣ ꯑꯉꯧꯇꯣꯟ ꯋꯥ ꯈꯔ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯔꯝꯂꯒ ꯆꯥꯛ ꯆꯥꯕ ꯂꯣꯏꯁꯤꯟꯗ ꯃꯈꯨꯠ ꯍꯥꯝꯗꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯁꯣꯔꯣ ꯃꯥꯗꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯡꯗꯨ ꯃꯅꯥꯗ ꯐꯥꯎ ꯍꯥꯞꯄꯤꯕ ꯅꯠꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯂꯃꯟ ꯈꯨꯝꯕꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯒꯦ ꯈꯜꯂꯝꯕ ꯁꯅꯥꯍꯟꯕꯤꯒꯤ ꯏꯃꯨꯡꯕꯨ ꯄꯣꯠꯁꯦꯝ ꯇꯧꯗꯨꯅ ꯊꯨꯒꯥꯏꯅꯕꯒꯤ ꯋꯥꯐꯝ ꯑꯗꯨꯁꯨ ꯃꯄꯨꯔꯣꯏꯕꯅ ꯌꯥꯔꯛꯂꯣꯏ ꯈꯪꯕꯅ ꯍꯥꯏꯈꯤꯗ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯣꯔꯣ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯝꯗ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯑꯃꯥꯏꯕꯤ ꯂꯩꯍꯥꯎꯒꯤ ꯂꯥꯛꯇꯨꯅ ꯋꯥ ꯇꯥꯅꯔꯤ ꯃꯍꯥꯛꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯃꯥꯏꯕꯤ ꯂꯩꯍꯥꯎꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ ꯂꯩꯍꯥꯎ ꯃꯥꯁꯨ ꯁꯣꯔꯣꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯁꯣꯔꯣꯒꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨꯅ ꯄꯦꯟꯒꯗꯧꯕ ꯊꯧ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯕꯨ ꯍꯤꯡꯊꯠꯊꯠꯂꯨ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯃꯄꯨꯔꯣꯏꯕꯗꯨ ꯂꯩꯇ꯭ꯔꯕꯗꯤ ꯁꯅꯥꯍꯟꯕꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯣ ꯈꯪꯉꯨꯊꯛꯇ ꯃꯥꯡꯂꯕꯒꯨꯝꯕꯅꯤ ꯂꯩꯍꯥꯎ ꯁꯣꯔꯣꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝ ꯑꯃ ꯏꯃꯨꯡꯗꯒꯤ ꯄꯨꯊꯣꯔꯛꯇꯨꯅ ꯃꯃꯥꯡꯗ ꯊꯝꯂꯒ ꯍꯩꯖ꯭ꯔꯥꯡ ꯑꯃ ꯃꯈꯨꯠꯇ ꯄꯥꯏ ꯃꯆꯤꯟ ꯃꯌꯥꯗ ꯊꯥꯡꯖꯤꯟ ꯑꯗꯨ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯃꯤꯇꯝ ꯑꯗꯨꯗ ꯃꯁꯤꯡ ꯈꯪꯗ ꯃꯐꯝ ꯃꯔꯥꯡ ꯑꯝꯇ ꯈꯪꯗ ꯆꯕꯠ ꯍꯦꯛꯇ ꯌꯥꯟꯁꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯨ ꯊꯥꯡꯗꯨꯅ ꯊꯤꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯃꯩꯈꯨ ꯋꯥꯡꯋꯡ ꯍꯦꯛ ꯀꯥꯔꯝꯃꯤ ꯂꯩꯍꯥꯎ ꯃꯥꯁꯨ ꯊꯥꯡꯗꯨꯅ ꯍꯟꯖꯤꯟ ꯊꯤꯜꯂꯤ ꯀꯣꯟꯅ ꯊꯪꯗ ꯃꯩꯈꯨ ꯀꯥꯔꯛꯄ ꯂꯦꯞꯈ꯭ꯔ ꯃꯇꯝ ꯑꯗꯨꯗ ꯊꯥꯡ ꯊꯤꯜꯂꯝꯕꯗꯨ ꯂꯦꯞꯈ꯭ꯔꯦ ꯂꯩꯍꯥꯎ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯪꯒꯤ ꯑꯅꯤꯡꯕ ꯊꯨꯡꯂꯤ ꯅꯨꯄꯥꯗꯨꯒꯤ ꯃꯊ꯭ꯋꯥꯏꯗꯣ ꯑꯩꯅ ꯍꯤꯡꯊꯠꯊꯠꯈ꯭ꯔꯦ ꯃꯍꯥꯛ ꯁꯤꯔꯦ ꯁꯣꯔꯣ ꯃꯥꯗꯤ ꯋꯥꯍꯩꯗꯨꯗ ꯏꯄꯦꯟꯗ ꯄꯦꯟꯖꯈ꯭ꯔꯦ ꯁꯅꯥꯍꯟꯕꯤꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯁꯨ ꯁꯤꯔꯦ ꯁꯤꯗꯦ ꯈꯪꯅꯤꯡꯕꯅ ꯂꯩꯍꯥꯎꯗ ꯁꯦꯜꯌꯥꯝ ꯑꯃ ꯀꯠꯂꯝꯂꯒ ꯃꯈꯣꯏꯒꯤ ꯈꯨꯜ ꯇꯝꯅ ꯇꯐꯤꯡ ꯂꯥꯛꯂꯝꯃꯤ ꯄ꯭ꯔꯞ ꯁꯅꯥꯍꯟꯕꯤꯒꯤ ꯃꯌꯨꯝ ꯆꯠꯇꯨꯅ ꯌꯦꯡꯂꯨꯏ ꯆꯨꯝꯂꯝꯃꯤ ꯂꯩꯍꯥꯎꯅ ꯍꯥꯏꯕ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯤꯉꯧ ꯁꯦꯠꯄ ꯅꯨꯄꯥ ꯅꯨꯄꯤ ꯀꯌꯥ ꯇꯤꯟꯗꯨꯅ ꯁꯅꯥꯍꯟꯕꯤ ꯃꯥꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ
ꯃꯄꯨꯔꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯆꯥꯛꯅ ꯀꯞꯂꯤ꯫ ꯃꯇꯧꯗꯨ ꯎꯔꯒ ꯁꯣꯔꯣ ꯃꯥꯗꯤ ꯄꯦꯟꯖꯈ꯭ꯔꯦ꯫ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯝꯂꯒ ꯁꯣꯔꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯋꯥꯈꯜꯗꯨ ꯄꯪꯅꯨꯡꯗ ꯍꯦꯛ ꯅꯨꯡꯉꯥꯏ ꯁꯣꯔꯣ ꯅꯣꯛꯂꯒ ꯍꯧꯈꯣꯗꯅ ꯁꯣꯔꯣ ꯑꯩꯉꯣꯟꯗ ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ? ꯅꯄꯨꯟꯁꯤꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ ꯃꯥꯡꯂꯗꯅ ꯅꯪꯅ ꯋꯥꯅ ꯆꯥꯛꯅ ꯍꯤꯡꯕ ꯄꯨꯟꯁꯤꯗꯨ ꯎꯔꯒ ꯁꯣꯔꯣ ꯑꯩ ꯃꯥꯏ ꯄꯥꯛꯅ ꯂꯃꯟ ꯈꯨꯝꯂꯦ ꯈꯟꯅ ꯈꯥꯛꯅ ꯅꯣꯛꯇꯨꯅ ꯁꯅꯥꯍꯟꯕꯤ ꯅꯪꯅ ꯋꯥꯕꯗꯣ ꯌꯦꯡꯒꯦꯀꯣ꯫ ꯑꯉꯧꯇꯣꯟ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯏꯈꯪ ꯈꯪꯍꯧꯗ ꯑꯉꯧꯇꯣꯟ ꯑꯗꯨ ꯄꯨꯈ꯭ꯔꯤꯗ ꯏꯔꯥꯛꯅꯗꯨꯅ ꯀꯟꯕ ꯉꯝꯗ ꯂꯩꯈꯤꯔꯝꯗꯦ꯫ ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯜꯂꯨꯕ ꯁꯣꯔꯣ ꯉꯁꯤꯗꯤ ꯃꯥꯒꯤꯁꯨ ꯏꯁꯣꯔꯅ ꯀꯔꯃ ꯇꯝꯂꯛꯇꯨꯅ ꯃꯁꯥꯗ ꯊꯨꯡꯂꯔꯦ꯫ ꯁꯅꯥꯍꯟꯕꯤꯅ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯕꯒꯤ ꯐꯪꯈꯤꯕ ꯑꯋꯥ ꯃꯩꯁꯥꯛ ꯑꯗꯨꯗꯒꯤ ꯇꯥꯗ ꯁꯣꯔꯣ ꯃꯥꯁꯨ ꯐꯪꯂꯤ꯫ ꯃꯁꯥꯗ ꯄꯥꯜꯂꯕ ꯈꯛꯇꯗ ꯁꯣꯔꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯁꯣꯔꯣ ꯀꯞꯂꯤ꯫ ꯃꯈꯣꯏ ꯃꯄꯥ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯅ ꯐꯠꯇꯕ ꯇꯧꯔꯨꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯉꯁꯤꯗꯤ ꯑꯩꯁꯨ ꯏꯄꯨꯔꯣꯏꯕ ꯁꯦꯠꯅ ꯈꯥꯏꯅꯔꯦ꯫ ꯃꯣꯏ ꯃꯄꯥ, ꯅꯪꯗꯤ ꯂꯥꯟꯗꯕꯅꯦ, ꯅꯪꯗꯤ ꯌꯥꯝ ꯐꯕꯅꯦ, ꯑꯩ ꯑꯣꯏꯅ ꯆꯠꯀꯗꯕꯅꯦ, ꯅꯪ ꯍꯜꯂꯛꯈꯨꯑꯣ ꯃꯈꯣꯏ ꯃꯄꯥ꯫ ꯍꯦ ꯏꯁꯣꯔ, ꯐꯠꯇꯕꯅ ꯑꯩꯅ ꯇꯧꯔꯒ ꯀꯔꯤꯒꯤꯅꯣ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯏꯄꯨꯔꯣꯏꯕꯗ ꯇꯥꯏꯅꯔꯤꯕ? ꯃꯈꯣꯏ ꯃꯄꯥ, ꯑꯩ ꯆꯥꯛꯂꯦꯗꯀꯣ, ꯅꯪꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯝꯂꯕꯗꯤ ꯑꯩ ꯑꯁꯤ ꯌꯧꯅ ꯋꯥꯔꯝꯂꯣꯏꯀꯣ ꯃꯣꯏ ꯃꯄꯥ, ꯑꯩ ꯂꯥꯜꯂꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ, ꯑꯩ ꯂꯥꯜꯂꯦ ꯃꯈꯣꯏ ꯃꯄꯥ, ꯑꯩ ꯂꯥꯜꯂꯦ꯫ ꯑꯩꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯀꯔꯃ ꯍꯥꯏꯕꯗꯨ ꯐꯪꯂꯦ꯫ ꯃꯤꯒꯤ ꯃꯁꯥ ꯃꯋꯥ ꯀꯥꯏꯅꯍꯜꯂꯨꯕꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯉꯁꯤꯗꯤ ꯑꯩꯁꯨ ꯏꯄꯨꯔꯣꯏꯕ ꯁꯦꯠꯅ ꯈꯥꯏꯅꯔꯦ꯫ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯤꯒꯤ ꯃꯥꯡꯅꯕ ꯇꯧꯔꯕꯗꯤ ꯏꯁꯥꯗ ꯆꯨꯔꯨꯡꯉꯤ ꯍꯥꯏꯕꯗꯣ꯫ ꯍꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ, ꯅꯣꯏꯁꯨ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕ ꯆꯩꯅꯥ ꯑꯁꯤ ꯐꯪꯅꯤꯡꯗ꯭ꯔꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯤꯒꯤ ꯃꯥꯡꯅꯕ ꯈꯛ ꯇꯧꯒꯅꯨꯀꯣ꯫ ꯃꯤꯒꯤ ꯃꯁꯥ ꯃꯋꯥ ꯁꯦꯠꯅ ꯈꯥꯏꯅꯍꯜꯂꯨꯕꯒꯤ ꯃꯍꯩ ꯐꯪꯂꯕ ꯁꯣꯔꯣ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅ ꯃꯩꯁꯥꯛꯅ ꯃꯄꯨꯟꯁꯤ ꯑꯗꯨ ꯅꯤꯡꯉꯝꯗ ꯆꯥꯛꯅ ꯂꯦꯟꯗꯨꯅ ꯁꯤꯕ ꯉꯥꯏꯅ ꯋꯥꯅ ꯂꯦꯟꯈꯤꯔꯝꯃꯤ꯫